ꯃꯌꯥꯝꯕꯨ ꯑꯍꯟ ꯑꯃꯠꯇꯗ ꯋꯥꯔꯤꯅ ꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯃꯆꯥꯁꯤ ꯃꯃꯤꯡ ꯑꯁꯤꯅ ꯄꯥꯔꯇꯤ ꯍꯜꯂꯛꯄꯗ꯫ ꯇꯥꯕꯤꯔꯁꯤ ꯋꯥꯔꯤꯅ ꯆꯨꯝꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥꯗ ꯄꯥꯔꯇꯤ ꯍꯜꯂꯛꯄꯗ꯫ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯁꯤ ꯃꯔꯥꯡ ꯂꯥꯡꯅꯩ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯂꯥꯡꯂꯤꯕꯅꯣ? ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯄꯨꯜꯂꯝꯕ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯉꯥꯎꯃꯤꯟꯅꯔꯝꯕ ꯊꯣꯏꯕ ꯉꯁꯤꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯒꯤ ꯍꯩꯖꯤꯡꯒꯤ ꯅꯨꯃꯤꯠꯇꯁꯨ ꯃꯃꯥꯟꯅꯕꯁꯤꯡ ꯊꯣꯏꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯕꯗ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯍꯧ ꯂꯥꯎꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯊꯣꯏꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯤ꯫ ꯌꯥꯝꯅ ꯂꯨꯅ ꯄꯨꯟꯕ ꯃꯃꯥꯟꯅꯕ ꯑꯍꯨꯝ ꯃꯔꯤ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯑꯌꯨꯛꯀꯤ ꯃꯇꯝꯗꯒꯤ ꯍꯧ ꯂꯥꯎꯅ ꯍꯣꯠꯅꯗꯨꯅ ꯍꯣꯔꯦꯟꯒꯤ ꯅꯨꯃꯤꯗꯥꯡꯗ ꯄꯥꯔꯇꯤ ꯇꯧꯕꯗ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯗꯒꯦ, ꯑꯗꯨꯅ ꯀꯔꯤ ꯁꯥ ꯉꯥ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯒ ꯂꯣꯏꯅ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯅꯁꯤ, ꯑꯗꯨꯗꯤ ꯌꯦꯟ ꯂꯧꯔꯨꯁꯤ ꯍꯥꯏꯗꯨꯅ ꯌꯦꯟ ꯂꯧꯕ ꯆꯠꯂꯤ꯫ ꯃꯌꯥꯝ ꯑꯁꯦ ꯌꯦꯟ ꯀꯛꯄꯣ ꯌꯦꯟ ꯁꯦꯝꯕꯣ ꯑꯇꯩ ꯃꯃꯥꯟꯅꯕꯁꯤꯡ ꯃꯥꯅ ꯉꯝꯖꯕ ꯊꯕꯛꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯌꯦꯟ ꯀꯦꯖꯤ 50ꯃꯨꯛꯁꯤ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯃꯗ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯁꯦꯝꯃꯅꯤ꯫ ꯃꯈꯣꯏꯅ ꯁꯦꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯌꯨꯡꯕꯒꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯋꯥꯔꯨꯕ ꯀꯧꯕꯅꯤꯅ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯔꯁꯤ, ꯌꯦꯟ ꯑꯁꯦꯝꯕꯁꯤꯡ ꯑꯗꯨꯅ ꯄꯤꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯑꯁꯦꯝꯕꯁꯤꯡ ꯑꯗꯨ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤꯗꯃꯛꯇ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯂꯥꯡꯂꯔꯤ, ꯁꯤꯜꯂꯔꯤ꯫ ꯃꯃꯥꯟꯅꯕ ꯑꯃꯅꯤꯅ ꯍꯥꯏ, ꯍꯣꯔꯦꯟ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕꯅꯤ, ꯅꯈꯣꯏꯕꯨ ꯌꯥꯝꯅ ꯄꯥꯏꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯔꯨꯕ ꯀꯧꯕꯅꯤꯅ ꯑꯃꯁꯨ ꯍꯣꯏꯗ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯒ ꯃꯁꯤꯡ ꯃꯔꯥꯛ ꯅꯥꯏꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯝꯅ ꯄꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯊꯛꯄ ꯆꯥꯕ ꯂꯣꯏꯕꯗ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ, ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯇꯩ ꯊꯦꯡꯕ ꯇꯥꯔꯦ, ꯂꯣꯏꯁꯤꯜꯂꯨ ꯄꯪꯍꯥꯏꯗ ꯍꯥꯏꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕ ꯊꯣꯏꯕꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕ ꯆꯠꯅꯅꯕ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕ ꯏꯔꯨ ꯃꯥꯏꯊꯖꯅꯕ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯕꯤꯔꯦꯟ ꯀꯧꯕ ꯑꯃꯒ ꯁꯨꯁꯤꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯌꯥꯎꯏ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯍꯧꯁꯥꯅꯁꯨ ꯀꯥ ꯍꯦꯟꯅ ꯉꯥꯎꯅꯤꯡꯕꯤ, ꯊꯛꯅꯤꯡꯕꯤ, ꯂꯥꯡꯅꯤꯡꯕꯤ, ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯗꯤ ꯂꯣꯏꯔꯦ ꯑꯃꯨꯛꯇ ꯑꯣꯏꯕ ꯂꯝꯕꯥ ꯆꯞ ꯆꯥꯕ ꯑꯅꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯝ ꯑꯔꯥꯞꯄꯗ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕꯁꯨ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯏꯔꯨ ꯃꯥꯏꯊꯖꯕ ꯃꯇꯝꯗꯁꯨ ꯃꯇꯝ ꯑꯁꯤ ꯐꯅꯌꯥꯝꯅ ꯂꯧꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯁꯤꯟꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯗ ꯐꯅꯌꯥꯝꯅ ꯄꯥꯏꯁꯤꯟꯈꯤꯕꯗꯨꯅ ꯃꯀꯣꯛꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯉꯥꯎꯔꯝꯃꯤ꯫ ꯃꯁꯤꯅ ꯂꯣꯏꯁꯤꯟꯕ ꯃꯇꯝꯗ ꯃꯈꯣꯏ ꯌꯥꯝꯅ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯒꯗꯕ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜꯗ ꯅꯈꯣꯏꯕꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯅꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯗꯤ ꯕꯣꯔ ꯌꯥꯇ꯭ꯔꯥ ꯇꯧꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜꯅ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝꯗ ꯃꯇꯝ ꯑꯁꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯣꯕꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯧꯒꯗꯧꯔꯤꯕ ꯒꯥꯔꯤ ꯑꯁꯤꯅ ꯃꯅꯤꯡ ꯏꯊꯥꯡ ꯊꯥꯡꯉꯤ꯫ ꯑꯇꯩ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟꯅ ꯊꯧꯔꯒ ꯁꯨꯁꯤꯜ ꯃꯃꯥꯡꯗ ꯐꯝꯃꯤ, ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯅ ꯃꯅꯤꯡꯗ ꯐꯝꯗꯨꯅ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯥꯛꯏ꯫ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯁꯨ ꯉꯁꯥꯏ ꯈꯔ ꯄꯥꯏꯈꯤꯕ ꯌꯥꯎꯕꯅꯤꯅ ꯃꯈꯣꯏꯁꯨ ꯏꯁꯩꯕꯨ ꯇꯥꯟ ꯊꯥꯕꯑꯣ ꯀꯔꯤꯌꯣ ꯑꯗꯨꯝ ꯆꯠꯂꯤ꯫ ꯕꯤꯔꯦꯟ ꯑꯃꯁꯨ ꯁꯨꯁꯤꯜꯗꯤ ꯑꯃꯨꯛꯇ ꯑꯣꯏꯕ ꯏꯁꯩ ꯑꯁꯦ ꯀꯟꯅ ꯉꯪꯗꯨꯅ ꯀꯟꯅ ꯁꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯆꯠꯅꯔꯤ꯫ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯥꯏꯋꯦ ꯍꯦꯛ ꯌꯧꯕꯗꯒꯤ ꯒꯥꯔꯤꯁꯤꯡ ꯑꯁꯦ ꯍꯣꯠꯇꯨꯅ ꯄꯥꯏꯗꯨꯅ ꯀꯟꯅ ꯊꯧꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯂꯥꯛꯂꯤꯕ ꯒꯥꯔꯤ ꯑꯁꯤꯁꯨ ꯃꯅꯤꯡ ꯏꯊꯥꯡ ꯊꯥꯡꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯥꯡꯗ ꯊꯧꯔꯝꯕ ꯒꯥꯔꯤꯁꯤꯡ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯦ꯫ ꯎꯗꯕꯗꯒꯤ ꯕꯤꯔꯦꯟꯅ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗꯨ ꯉꯥꯏꯅꯦ, ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯀꯟꯅ ꯊꯧꯔꯤꯁꯤꯕꯣ, ꯑꯩꯈꯣꯏꯁꯨ ꯃꯇꯨꯡ ꯏꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯅ ꯌꯥꯗꯦ, ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯊꯧꯗ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯆꯥꯡ ꯑꯃꯗ ꯂꯥꯛꯏ꯫ ꯂꯨꯍꯣꯡꯕ ꯆꯠꯈꯤꯕ ꯒꯥꯔꯤꯁꯤꯡ ꯃꯈꯣꯏꯅ ꯇꯥꯜꯂꯛꯄ ꯃꯇꯝꯗ ꯑꯃ ꯐꯥꯎꯕ ꯎꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯨꯍꯣꯡꯐꯝ ꯌꯧꯒꯗꯕꯁꯨ ꯐꯅꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯁꯨ ꯈꯔ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯁꯨꯁꯤꯜꯅ ꯍꯥꯟꯅ ꯍꯥꯏꯔꯛꯏ, ꯃꯈꯣꯏꯁꯨ ꯂꯥꯞꯈ꯭ꯔꯦ, ꯑꯩꯈꯣꯏꯕꯨ ꯁ꯭ꯋꯥꯏꯗ ꯈꯔ ꯄꯥꯛꯊꯕ ꯌꯥꯕ ꯃꯐꯝꯇꯪ ꯂꯩꯔꯕꯗꯤ ꯉꯥꯏꯍꯥꯛꯇꯪꯒ ꯄꯥꯛꯊꯁꯤꯔꯥ, ꯉꯁꯥꯏꯒꯤꯗꯨꯗꯤ ꯄꯨꯟꯅ ꯍꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯦꯟ ꯑꯃ ꯍꯥꯏꯔꯛꯏ, ꯌꯥꯏꯅꯦꯍꯦ, ꯉꯁꯥꯏꯒꯤꯗꯨꯗꯤ ꯂꯣꯏꯅ ꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯑꯃꯅ ꯑꯃꯨꯛ ꯍꯥꯏ, ꯇꯥ ꯕꯤꯔꯦꯟ, ꯌꯥꯝꯅ ꯄꯥꯏꯒꯅꯨꯀꯣ, ꯅꯪꯅ ꯊꯧꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯅ ꯄꯥꯏꯔꯕꯁꯨ ꯌꯥꯝꯗꯕꯤꯗ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯈꯔ ꯄꯥꯛꯊꯕ ꯌꯥꯕ ꯃꯐꯝꯗꯣ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯅꯔꯦ꯫ ꯍꯪꯕꯗꯒꯤ ꯃꯈꯣꯏꯁꯦ ꯈꯔ ꯄꯥꯏꯔꯔꯦ꯫ ꯒꯥꯔꯤ ꯊꯧꯒꯗꯕꯁꯨ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯄꯥꯏꯔꯔꯁꯤ, ꯂꯨꯍꯣꯡꯐꯝꯗ ꯀꯗꯥꯏꯋꯥꯏꯗꯅꯣꯃꯛ ꯄꯥꯏꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯥꯅꯕ ꯍꯤꯗꯥꯛ ꯂꯩꯔꯒ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯂꯥꯛꯏ꯫
ꯃꯈꯣꯏꯅ ꯂꯨꯍꯣꯡꯐꯝ ꯌꯧꯕꯗꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ, ꯂꯣꯏꯅ ꯃꯝꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯈꯥꯝꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯪꯁꯤꯜꯂꯛꯄꯒ ꯕꯣꯔ ꯐꯝꯂꯤꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯕꯤꯔꯦꯟ ꯈꯣꯏ, ꯁꯨꯁꯤꯜ ꯈꯣꯏ ꯃꯈꯣꯏ ꯂꯣꯏꯅ ꯆꯪꯉꯤ꯫ ꯕꯤꯔꯦꯟꯒꯤ ꯃꯥꯏꯊꯣꯡ, ꯁꯨꯁꯤꯜꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯂꯣꯟꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯑꯁ, ꯅꯃꯥꯏꯁꯤꯡꯗꯨꯗꯤ ꯐꯖꯅ ꯄꯥꯏꯔ ꯃꯥꯜꯂꯦꯍꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯕꯤꯔꯦꯟꯅ ꯌꯥꯗ꯭ꯔꯦꯍꯦ, ꯉꯁꯤꯗꯤ ꯏꯇꯥꯎ ꯅꯪꯒꯤ ꯂꯨꯍꯣꯡꯕꯁꯦ ꯃꯑꯣꯡ ꯑꯃ ꯇꯥꯗꯣꯔꯤ, ꯑꯩꯈꯣꯏ ꯌꯥꯗ꯭ꯔꯦꯍꯦ, ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯝꯂꯒ ꯂꯩꯕꯗ ꯁꯨꯁꯤꯜꯒ ꯕꯤꯔꯦꯟꯒꯗꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯃꯈꯣꯏꯒ ꯂꯣꯏꯅꯕ ꯌꯥꯕ, ꯇꯤꯟꯅꯕ ꯌꯥꯕ ꯃꯤꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯑꯁꯦ ꯆꯦꯞꯊ ꯄꯥꯛꯊ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯕꯗ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯁꯥꯗ ꯊꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, ꯍꯦ, ꯑꯗꯨꯝ ꯌꯦꯡꯒꯅꯨꯅꯦ, ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯔꯗꯤ ꯑꯁꯣꯝꯗꯒꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯏꯀꯥꯏꯔꯅꯤ, ꯂꯣꯟꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯅꯤ ꯑꯗꯨꯗꯤ ꯈꯔꯅꯒ ꯅꯨꯄꯤꯗ ꯉꯥꯎꯖꯕ ꯀꯔꯤꯒ, ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ, ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯃꯈꯣꯏꯅꯁꯨ ꯌꯦꯡꯂꯛꯄꯗ ꯃꯤꯆꯥꯟꯅꯔꯕꯗꯤ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯑꯃ ꯈꯟꯒꯗꯣꯔꯤꯕꯅꯤꯅꯦ, ꯃꯈꯣꯏꯅ ꯅꯥꯟꯅ ꯀꯦꯔꯒ ꯂꯥꯛꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ, ꯃꯁꯤꯗ ꯑꯩꯈꯣꯏꯅꯒ ꯃꯤꯠ ꯑꯁꯦ ꯀꯨꯞꯇꯕ ꯃꯈꯩ ꯃꯈꯣꯏꯗ ꯌꯦꯡꯂꯕꯗꯤ ꯃꯈꯣꯏꯅ ꯉꯥꯎꯒꯗꯣꯔꯤꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯗꯨ ꯆꯪꯗꯅ ꯍꯟꯗꯅ ꯈꯥꯏꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯁꯤ ꯐꯖꯩ, ꯑꯁꯤꯅ ꯈꯔ ꯌꯥꯏ, ꯑꯁꯤꯅ ꯑꯃ ꯍꯦꯜꯂꯤ ꯍꯥꯏꯗꯨꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜ ꯑꯁꯦ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯕꯣꯔ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯕꯣꯔ ꯍꯦꯛ ꯄꯨꯊꯣꯛꯈꯤꯕꯗꯒꯤ ꯃꯈꯣꯏꯁꯨ ꯕꯣꯔ ꯐꯝꯐꯝ ꯃꯅꯥꯛꯇ ꯌꯥꯝ ꯅꯛꯁꯤꯜꯂꯛꯇꯨꯅ ꯃꯤꯡꯁꯦꯟ ꯃꯥꯡꯗꯕꯨ ꯌꯦꯡꯕꯅꯦ, ꯅꯨꯄꯤꯁꯤꯡꯗꯕꯨ ꯌꯦꯡꯕꯅꯦ, ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜꯒꯤ ꯃꯇꯧ ꯑꯁꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯧꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯤꯡꯈꯠꯇꯅꯁꯨ ꯉꯥꯎꯔꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯑꯇꯩꯁꯨ ꯅꯣꯛꯏ, ꯑꯗꯨꯒ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯔꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯐꯝꯂꯝꯕꯗꯒꯤ ꯑꯅꯤ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯛꯏ꯫ ꯁꯨꯁꯤꯜꯅ ꯍꯟꯅ ꯍꯪꯉꯤ, ꯉꯁꯥꯏ ꯄꯣꯠꯇꯨꯗꯤ? ꯕꯤꯔꯦꯟꯅ ꯒꯥꯔꯤꯗ ꯌꯥꯍꯧꯕꯅꯤ, ꯀꯃꯥꯏꯅ ꯇꯧꯁꯦ? ꯕꯣꯔꯁꯨ ꯄꯨꯊꯣꯛꯈ꯭ꯔꯦ, ꯀꯩꯅꯥ ꯄꯨꯊꯣꯔꯛꯀꯗꯕꯗꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯠꯂꯝꯒꯅꯤ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯨꯁꯤꯔꯥ? ꯑꯅꯤ ꯑꯗꯣ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯑꯃꯅ ꯍꯥꯏꯔꯛꯄꯗ ꯑꯃꯅ ꯌꯥꯗꯕ ꯂꯩꯇꯦ꯫ ꯌꯥꯏꯅꯦ, ꯂꯥꯎꯅꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯊꯣꯛꯀꯦ ꯇꯧꯏ꯫ ꯃꯇꯝ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯣꯏꯒ ꯂꯥꯛꯃꯤꯟꯅꯕ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯎꯅ ꯉꯥꯛꯇꯪ ꯐꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤꯗ ꯉꯥꯛꯇꯪ ꯂꯩꯍꯧꯔꯒꯦ, ꯅꯕꯥꯅꯤ ꯐꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜ ꯑꯁꯦ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯄꯣꯠ ꯆꯥꯅꯕ ꯃꯈꯣꯏꯅ ꯄꯨꯔꯒ ꯊꯣꯛꯂꯛꯂꯦ꯫ ꯑꯗꯨꯒ ꯀꯗꯥꯏꯋꯥꯏꯗ ꯐꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯅꯒ ꯑꯣꯏꯔꯦ, ꯃꯁꯤ ꯃꯌꯥ ꯈꯔ ꯐꯝꯕꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯐꯝ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯏꯊꯤ ꯊꯤꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯂꯤꯕ ꯀꯩꯅꯥ ꯑꯗꯨꯒꯤ ꯂꯩꯔꯛ ꯑꯗꯨꯒꯤ ꯂꯧꯕꯨꯛꯂꯣꯝ ꯊꯥꯡꯕ ꯂꯝꯕꯤꯔꯣꯝꯗ ꯃꯈꯣꯏ ꯑꯅꯤ ꯈꯣꯡꯅ ꯇꯞꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯃꯇꯥꯏ ꯏꯊꯪ ꯊꯪꯕꯗ ꯂꯝꯄꯥꯛ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯂꯝꯄꯥꯛ ꯃꯆꯥꯗꯨ ꯎꯕꯗꯒꯤ ꯇꯥꯟ ꯆꯞ ꯆꯥꯔꯦꯅꯦ, ꯃꯁꯤꯗ ꯐꯝꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯅꯩ꯫ ꯊꯥꯕꯜꯁꯨ ꯈꯔ ꯐꯕꯅꯤꯅ ꯃꯈꯣꯏꯅ ꯃꯉꯥꯟ ꯃꯆꯥ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯔꯔꯤ꯫ ꯑꯅꯤ ꯑꯁꯦ ꯌꯥꯏꯅꯦ, ꯑꯁꯤꯗ ꯐꯝꯃꯁꯤꯅꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯐꯝꯊꯕꯒ ꯃꯃꯥꯟꯅꯕ ꯁꯨꯁꯤꯜꯅ ꯍꯥꯟꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯅ ꯂꯩꯗꯨꯅ ꯀꯨꯌꯦꯡ ꯌꯦꯡꯂꯛꯄꯅꯤ꯫ ꯈꯔ ꯂꯥꯞꯇꯛꯅ ꯃꯥꯅ ꯃꯩꯉꯥꯜ ꯃꯆꯥ ꯑꯃ ꯎꯔꯤꯕꯁꯤꯁꯨ, ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯃꯥꯟꯅꯕ ꯕꯤꯔꯦꯟ ꯑꯃ ꯌꯦꯡꯉꯤ꯫ ꯀꯗꯥꯏꯅꯣ? ꯑꯥꯗꯩꯁꯤꯔꯣ? ꯀꯩꯅꯣ ꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨ ꯍꯧꯒꯠꯇꯨꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯪꯉꯥꯜ ꯑꯁꯤꯗ ꯑꯗꯨꯝ ꯎꯔꯛꯏ꯫ ꯀ꯭ꯔꯤꯝ ꯇꯨꯔꯦꯝ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ, ꯃꯤ ꯑꯁꯤꯕ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ, ꯃꯤ ꯁꯤꯕ ꯀꯨꯏꯗ꯭ꯔ ꯃꯥꯜꯂꯦ, ꯍꯧꯖꯤꯛ ꯗꯨꯞ ꯀꯦꯟꯗꯜ ꯊꯥꯔꯒ ꯂꯩꯔꯤꯕꯁꯤꯅꯗꯤ ꯃꯥꯁꯤ ꯀꯨꯏꯔꯝꯈꯤꯔꯣꯏ, ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯗꯨꯅ ꯍꯥꯏ, ꯈꯜꯂꯨꯅꯨꯁꯦ, ꯉꯥꯛꯇꯪ ꯃꯆꯥ ꯑꯃ ꯄꯥꯏꯁꯤ꯫ ꯑꯁꯨꯝꯅ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯛꯃꯤꯟꯅꯔꯤ꯫ ꯑꯗꯨꯒ ꯒ꯭ꯂꯥꯁ ꯑꯁꯤꯅ 4-5ꯔꯣꯝ ꯆꯤꯡꯈꯠꯂꯛꯄ ꯃꯇꯝꯗꯒꯤꯗꯤ ꯑꯅꯤ ꯑꯁꯤ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯏ꯫ ꯑꯃꯁꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯄꯁꯤꯡ ꯑꯗꯨꯝ ꯋꯥꯔꯤ ꯂꯤꯅꯔꯛꯏ꯫ ꯕꯤꯔꯦꯟꯅ ꯍꯥꯏꯔꯔꯤ, ꯍꯣꯔꯦꯟ ꯍꯟꯕꯗꯤ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤ ꯑꯅꯤ ꯑꯃꯗꯤ ꯄꯨꯁꯤꯀꯣ, ꯏꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯑꯁꯣꯝ ꯀꯗꯥꯏꯗꯅꯣ ꯍꯥꯞꯈ꯭ꯔꯗꯨꯝꯅꯤ, ꯅꯪꯅ ꯃꯥꯡꯗ ꯐꯝꯕ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡꯗ ꯐꯝꯍꯟꯕ ꯌꯥꯏꯗꯅ, ꯃꯁꯛ ꯐꯖꯔꯒꯗꯤ ꯋꯥꯔꯤꯗꯣ ꯍꯦꯛꯇ ꯅꯩꯅꯒꯗꯕꯅꯤ, ꯍꯣꯔꯦꯟ ꯅꯪ ꯋꯥꯔꯤ ꯁꯥꯔꯛꯀꯗꯕꯅꯤꯀꯣ, ꯑꯩꯁꯨ ꯌꯥꯎꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜ ꯁꯥꯟꯅꯔꯤ꯫ ꯑꯗꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯁꯨꯁꯤꯜꯁꯦ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯕꯤꯔꯦꯟꯅ ꯀꯗꯥꯏꯗꯅꯣ ꯍꯪꯉꯤ꯫ ꯀꯩꯁꯨ ꯅꯠꯇꯦꯗ, ꯉꯁꯥꯏ ꯑꯩꯅ ꯃꯩꯈꯦꯠ ꯑꯃꯗꯤ ꯍꯥꯞꯈꯤꯕꯅꯤ, ꯀꯗꯥꯏꯗꯕꯨ ꯌꯥꯎꯈ꯭ꯔꯕꯅꯣ ꯈꯪꯗꯦꯅꯦ, ꯑꯗꯨꯒꯤ ꯌꯦꯡꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯩꯈꯦꯠ ꯑꯗꯣ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯁꯤꯡꯗ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯌꯥꯎꯔꯝꯗꯕꯗꯒꯤ ꯕꯤꯔꯦꯟꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯩꯈꯦꯠ ꯊꯤꯔꯤꯗꯨꯕꯣ? ꯁꯨꯁꯤꯜꯅ ꯈꯨꯝꯃꯤ, ꯃꯆꯩ ꯑꯃ ꯌꯥꯎꯔꯛꯄ, ꯑꯗꯨꯝ ꯆꯤꯜ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯆꯤꯡꯒꯦ ꯇꯧꯕꯅꯤ꯫ ꯃꯩꯈꯦꯠꯇꯨ ꯅꯪꯉꯣꯟꯗ ꯌꯥꯎꯕ꯭ꯔꯥ?
ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯎꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡꯗꯗꯤ ꯌꯥꯍꯧꯕꯒꯨꯝ ꯇꯧꯕꯅꯤꯅꯦ ꯁꯨꯁꯤꯜꯅ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯗ ꯀꯦꯟꯗꯜ ꯑꯃ ꯉꯥꯜꯂꯒ ꯂꯩꯔꯤꯕꯁꯦ ꯃꯥꯅ ꯎꯕꯗꯒꯤ ꯑꯥꯗꯩ ꯀꯦꯟꯗꯜ ꯑꯁꯦ ꯃꯁꯤꯗ ꯆꯝꯃꯨꯔꯒꯦ ꯕꯤꯔꯦꯟꯅ ꯃꯤ ꯑꯁꯤꯕꯒꯤ ꯀꯜꯂꯤꯕꯁꯤꯗ ꯀꯩꯗꯧꯒꯦ ꯃꯩ ꯆꯝꯕꯕꯣ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯝꯃꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯁꯨꯁꯤꯜ ꯑꯁꯦ ꯀꯦꯟꯗꯜ ꯃꯊꯛ ꯑꯗꯨꯗ ꯀꯦꯟꯗꯜ ꯑꯃꯈꯛ ꯊꯥꯜꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯆꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯧꯁꯤꯜꯂꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯁꯨꯁꯤꯜ ꯇꯞꯅ ꯇꯞꯅ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯗꯨꯗ ꯃꯥꯒꯤ ꯆꯨꯔꯨꯞ ꯑꯗꯨꯕꯨ ꯆꯝꯂꯤ ꯆꯤꯡꯂꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯤꯡꯂꯕ ꯃꯇꯨꯡꯗꯗꯤ ꯁꯨꯁꯤꯜꯒꯤ ꯃꯤꯠꯅ ꯁꯨꯝ ꯌꯦꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯎꯔꯛꯂꯤ ꯃꯗꯨ ꯎꯕꯗꯅꯤ ꯆꯤꯡꯅ ꯃꯥꯁꯦ ꯆꯞ ꯂꯦꯞꯇꯨꯅ ꯀꯩꯅꯣ ꯁꯤꯕꯣ ꯃꯥꯅ ꯃꯨꯟꯅ ꯌꯦꯡꯉꯨꯕꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯦꯅꯔ ꯃꯆꯥ ꯑꯃꯈꯛꯅꯤ ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯒꯤ ꯑꯁꯇꯤ ꯀꯣꯏꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯝꯃꯤ ꯃꯥꯒꯤ ꯑꯁꯇꯤ ꯀꯣꯏꯕꯗ ꯁꯤꯖꯤꯟꯅꯈꯤꯕ ꯕꯦꯅꯔ ꯑꯃꯈꯛ ꯃꯥꯒꯤ ꯐꯣꯇꯣ ꯌꯥꯎꯏ ꯃꯗꯨꯅꯤ ꯃꯥꯅ ꯎꯔꯛꯂꯤꯕ ꯊꯉꯥꯟ ꯃꯉꯥꯜ ꯑꯁꯤꯗꯗꯤ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯃꯥꯅ ꯎꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯐꯣꯇꯣ ꯑꯃꯗꯤ ꯌꯥꯎꯏ ꯕꯦꯅꯔ ꯑꯁꯤꯗ ꯍꯥꯏꯕꯁꯦ ꯃꯥꯅ ꯈꯪꯕꯗꯒꯤ ꯃꯥꯅ ꯄꯥꯛꯊꯗꯨꯅ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯅꯤ ꯃꯁꯤꯗꯒꯤ ꯃꯅꯥꯛꯇ ꯊꯥꯜꯂꯤꯕ ꯀꯦꯟꯗꯜ ꯑꯁꯤ ꯃꯥꯅ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯀꯦꯟꯗꯜ ꯑꯁꯤ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯅꯥ ꯃꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯦꯛ ꯌꯦꯡꯉꯨꯕꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯦꯡꯕꯒꯤ ꯄꯦꯅꯥꯏꯗ꯭ꯔꯕ ꯆꯨꯡ ꯐꯤꯔꯥꯟ ꯆꯥꯔꯕ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯗꯨꯅ ꯂꯦꯞꯄꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯦ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯄꯅꯤ ꯃꯁꯤ ꯎꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ ꯌꯦꯡꯅ ꯁꯨꯁꯤꯜ ꯋꯥꯈꯜ ꯑꯃ ꯇꯧꯈꯤꯔꯝꯃꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯅꯨꯄꯤꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯩꯒꯗꯕꯒꯤ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯌꯦꯡꯉꯨꯅꯦ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯔꯤꯅꯦ ꯃꯥꯒꯤ ꯃꯤꯅꯨ ꯑꯁꯤꯗꯤ ꯀꯌꯥꯗ ꯁꯨꯝꯍꯠꯂꯤꯕ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯅ ꯁꯣꯜꯂꯔꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯅ ꯁꯨꯁꯤꯜ ꯑꯗꯨ ꯂꯥꯛꯇ꯭ꯔꯕꯗ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯁꯨꯁꯤꯜ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯅ ꯀꯧꯔꯤꯕꯗꯨ ꯃꯉꯣꯟꯗ ꯋꯥꯈꯜ ꯀꯔꯤꯝꯇ ꯆꯪꯗꯦ ꯐꯣꯇꯣ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯔꯤ ꯕꯤꯔꯦꯟꯁꯨ ꯃꯥꯅ ꯀꯧꯕꯗ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯁꯨꯁꯤꯜꯒꯤ ꯃꯅꯥꯛꯇꯝꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯀ꯭ꯔꯦꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗ ꯃꯥ ꯀꯥꯈꯠꯂꯛꯏ ꯁꯨꯁꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯛꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯦꯟꯅ ꯃꯥꯒꯤ ꯁꯥꯒꯟꯗ ꯇꯥꯞ ꯄꯥꯏꯔꯛꯄ ꯁꯨꯁꯤꯜ ꯑꯁꯦ ꯃꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯐꯥꯎꯕ ꯂꯥꯎꯏ ꯕꯤꯔꯦꯟꯅ ꯀꯩꯅꯣ ꯈꯪꯉꯤꯗꯨꯅ ꯁꯨꯁꯤꯜꯅ ꯁ꯭ꯋꯥꯏꯕꯨ ꯂꯥꯎꯏꯅꯦ ꯕꯤꯔꯦꯟꯅ ꯀꯩꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ ꯑꯁꯣꯝꯗꯁꯨ ꯑꯩꯁꯨ ꯆꯤꯡꯅꯤꯡꯗꯅ ꯉꯥꯎꯔꯀꯥꯟꯁꯤꯗ ꯀꯗꯥꯏ ꯑꯝꯇ ꯄꯤꯔꯣꯝꯕ ꯆꯤꯡꯒꯦ ꯆꯨꯔꯨꯞ ꯑꯗꯣ ꯄꯤꯔꯤ ꯑꯗꯨꯒ ꯕꯤꯔꯦꯟꯅ ꯀꯩꯅꯣꯕ ꯅꯪ ꯉꯁꯥꯏ ꯑꯃꯨꯛ ꯌꯦꯡꯉꯤꯗꯣ ꯀꯔꯤ ꯂꯩꯒꯦ ꯁꯨꯁꯤꯜꯅ ꯌꯦꯡꯉꯨꯗꯣ ꯕꯤꯔꯦꯟꯁꯨ ꯇꯞꯅ ꯃꯥꯏꯊꯣꯡ ꯑꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯃꯥꯁꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗꯗꯤ ꯕꯤꯔꯦꯟꯁꯨ ꯐꯖꯩꯅꯦ ꯁꯤ ꯅꯨꯄꯤꯁꯤꯔꯣ ꯁꯤꯈꯤꯕꯒꯤ ꯇꯧꯔꯤꯁꯦ ꯁꯨꯁꯤꯜꯅ ꯈꯨꯝꯃꯤ ꯃꯥ ꯁꯤꯈꯤꯕꯒꯤ ꯑꯣꯏꯔ ꯃꯥꯅꯦ ꯑꯁꯇꯤ ꯀꯨꯏꯗ꯭ꯔꯤ ꯃꯥꯜꯂꯤꯅꯦ ꯃꯥꯒꯤ ꯑꯇꯩ ꯄꯣꯠꯂꯝꯁꯤꯡ ꯂꯩ ꯆꯥꯏꯕ ꯄꯨꯟꯅ ꯇꯧꯔꯤ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯖꯔꯕ ꯁꯛꯇꯝ ꯕꯦꯅꯔ ꯑꯃ ꯆꯤꯡꯂꯒ ꯊꯝꯂꯤꯕꯗꯨꯗ ꯃꯈꯣꯏꯁꯤ ꯌꯥꯝꯅ ꯉꯛꯅ ꯃꯨꯟꯅ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯕ ꯅꯠꯇꯦ ꯅꯣꯡꯃꯇ ꯊꯦꯡꯅꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯃꯥꯒꯤ ꯅꯤꯡꯊꯤꯖꯔꯕ ꯃꯃꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯌꯨ ꯉꯥꯎꯖꯔꯕꯁꯨ ꯅꯤꯁꯥ ꯀꯥꯖꯔꯕꯁꯨ ꯐꯖꯔꯕ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯃꯇꯝꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯁꯨꯁꯤꯜꯅ ꯍꯥꯏꯔꯔꯤ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯅꯥꯔꯒ ꯁꯤꯕꯣꯏꯗꯤ ꯈꯪꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯍꯧꯅꯔꯤꯕ ꯆꯠꯅꯔꯤꯕ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯍꯦꯛ ꯌꯥꯎꯕ ꯃꯇꯝꯗ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗ ꯑꯩꯈꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯗ ꯃꯥꯜꯂꯤꯅꯦ ꯃꯥꯅ ꯐꯅ ꯁꯤꯅꯤꯡꯂꯁꯨ ꯃꯥꯅ ꯐꯅ ꯄꯦꯟꯗꯕ ꯂꯩꯔꯁꯨ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯁꯨ ꯌꯥꯏ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯕꯤꯔꯁꯨ ꯌꯥꯕꯅꯤ ꯕꯤꯔꯦꯟ ꯑꯃ ꯈꯨꯝꯃꯤ ꯅꯪꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯆꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯁꯥꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯅꯗꯅ ꯁꯤꯕꯁꯤꯡꯁꯦ ꯑꯩꯗꯤ ꯄꯥꯝꯃꯨꯈ꯭ꯔꯦ ꯂꯩꯖꯗꯕ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯃꯆꯥ ꯑꯃꯗꯤ ꯄꯥꯏꯖꯩꯀꯣ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯉꯥꯡꯒꯗꯕ ꯆꯩꯒꯗꯕ ꯃꯤꯗꯤ ꯑꯩꯈꯣꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯒꯨꯟ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯌꯦꯡꯉꯨꯅꯦ ꯃꯥꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯁꯦ ꯑꯩꯗꯤ ꯃꯁꯤ ꯎꯔꯒ ꯋꯥꯈꯜ ꯑꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏꯗ ꯑꯅꯤ ꯑꯁꯦ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯔꯒ
ꯃꯈꯣꯏꯁꯨ ꯈꯔ ꯉꯥꯎꯕ ꯀꯔꯤꯒ ꯑꯗꯨꯃꯛ ꯁꯩꯊꯥꯅꯔꯤ ꯄꯪꯍꯥꯏꯗ ꯍꯥꯏꯅꯔꯤ꯫ ꯕꯤꯔꯦꯟꯅ ꯍꯥꯏ, ꯅꯨꯄꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯌꯥꯎꯅ ꯊꯣꯛꯂꯛꯄ ꯇꯥꯔꯕ ꯑꯁꯦꯡꯕ ꯑꯩ ꯃꯥ ꯂꯧꯅꯤ꯫ ꯁꯨꯁꯤꯟ ꯑꯃ ꯍꯥꯏ, ꯅꯪꯗ ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯝꯅꯤ꯫ ꯑꯅꯤ ꯑꯁꯦ ꯃꯔꯩ ꯌꯦꯠꯅꯔꯤ꯫ ꯌꯥꯔꯣꯏ, ꯑꯩꯒꯤ ꯑꯣꯏꯅꯤ, ꯑꯩꯒꯤ ꯑꯣꯏꯅꯤ, ꯑꯩꯒꯤ ꯑꯣꯏꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯥꯎꯖꯕ ꯄꯥꯝꯖꯕꯗꯒꯤ ꯑꯅꯤ ꯑꯁꯦ ꯃꯨꯟꯅꯕ ꯐꯥꯎ ꯌꯥꯎꯔꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯁ ꯂꯥꯎ ꯆꯠꯂꯁꯦ, ꯑꯁ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯅꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯤ꯫ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯅꯤ ꯑꯁꯦ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯅꯩ, ꯑꯗꯨꯒ ꯃꯥꯒꯤ ꯕꯦꯅꯔꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯆꯨꯈꯤꯕꯗꯧꯅ ꯑꯗꯨꯝ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯊꯣꯛꯂꯛꯄꯗꯨꯅ ꯂꯩꯔꯛ ꯃꯆꯤꯟ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯃꯈꯛ ꯂꯣꯡꯐꯝ ꯑꯗꯨꯝꯅ ꯆꯠꯂꯤꯕꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯎꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯤꯜꯁꯨ ꯉꯁꯥꯏ ꯃꯥꯒꯤ ꯋꯥꯈꯜꯗ ꯆꯨꯈꯤꯕ ꯈꯔ ꯂꯩꯕꯗꯨꯅ ꯁꯨꯁꯤꯜꯅ ꯍꯥꯟꯅ ꯋꯥ ꯍꯪꯂꯨꯏ꯫ ꯏꯇꯩꯃ, ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁꯨꯁꯤꯜꯅ ꯍꯥꯏꯔꯛꯏ, ꯑꯁꯤꯒꯤ ꯂꯧꯕꯨꯛ ꯃꯄꯥꯟ ꯑꯁꯣꯝ ꯃꯇꯥꯏꯗ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯍꯟꯗꯛ ꯃꯤ ꯁꯤꯈꯤꯕ ꯂꯩꯒꯗꯕ ꯌꯥꯎꯕ꯭ꯔꯥ? ꯅꯨꯄꯤ ꯑꯃꯒꯤ ꯕꯦꯅꯔ ꯑꯃ ꯆꯥꯎꯅ ꯂꯩꯍꯧꯕ ꯑꯗꯨ ꯎꯔꯛꯄ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯀꯨꯏꯗ꯭ꯔꯤꯕꯅꯤ, ꯉꯁꯤꯒ ꯅꯨꯃꯤꯠ 6-7 ꯐꯥꯔꯤꯕꯅꯤ꯫ ꯁꯨꯁꯤꯜꯅ, ꯀꯔꯝꯕ ꯂꯩꯒꯗꯕꯅꯣ, ꯅꯥꯗꯅ ꯂꯩꯒꯗꯕ꯭ꯔꯥ? ꯃꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯥꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦꯗ, ꯂꯨꯍꯣꯡꯒꯗꯕ ꯀꯨꯏꯗ꯭ꯔꯕ ꯀꯩꯅꯥꯅꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯅꯨꯄꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯏ ꯍꯥꯏꯕ꯭ꯔꯥ, ꯆꯦꯜꯂꯛꯏ ꯍꯥꯏꯕ꯭ꯔꯥ, ꯑꯁ ꯐꯥꯅꯩ ꯍꯥꯏꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦꯗ꯫ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯣ ꯋꯥ ꯂꯥꯎꯔꯛꯄꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯂꯩꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯌꯥꯝꯅ ꯆꯝꯕ ꯅꯨꯄꯤ ꯃꯆꯥꯅꯤ, ꯑꯁꯣꯝ ꯃꯅꯤꯡ ꯂꯩꯔꯛꯇꯒꯤꯅꯤꯗ꯫ ꯋꯥꯗꯨ ꯍꯥꯏꯕꯗ ꯕꯤꯔꯦꯟ ꯑꯃ, ꯂꯨꯍꯣꯡꯒꯗꯕ ꯀꯩꯅꯥꯅꯤ ꯍꯥꯏꯕ? ꯑꯁ ꯄꯥꯎꯁꯤ ꯇꯥꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯩꯈꯣꯏꯅ ꯎꯕꯗꯗꯤ ꯐꯣꯇꯣꯗꯨꯗꯤ ꯌꯥꯝꯅ ꯐꯖꯅ ꯎꯏ꯫ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯤ, ꯐꯖꯈ꯭ꯔꯖꯥꯠꯅꯤꯀꯣ, ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ, ꯃꯥꯅ ꯅꯣꯛꯂꯛꯄꯁꯤ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯎꯅꯔꯤꯕ꯫ ꯅꯨꯄꯥꯗꯨꯒ ꯃꯥꯒ ꯈꯪꯅꯕꯁꯨ ꯀꯨꯏꯔꯕꯅꯤ, ꯐꯖꯅ ꯅꯨꯡꯁꯤꯅꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯨꯄꯥꯗꯣ ꯑꯗꯨꯒꯨꯝꯕ ꯑꯣꯛꯇꯕ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯈꯪꯉꯨꯅꯤ? ꯅꯨꯡꯉꯥꯏꯇꯦ꯫ ꯃꯥ ꯁꯤꯈꯤꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯤꯡꯉꯝꯗꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯥꯅ ꯌꯨꯝꯗꯨꯗ ꯑꯗꯨꯝꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯈꯤꯕꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯃꯤ ꯂꯩꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯌꯥꯏꯔꯛꯅꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯃꯊꯤ ꯐꯣꯡꯉꯤ ꯍꯥꯏꯕ꯭ꯔꯥ, ꯂꯩꯔꯛ ꯀꯣꯟꯁꯥꯡꯗ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯆꯠꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯃꯅꯤꯡ ꯂꯩꯔꯛ ꯑꯁꯦ ꯀꯌꯥ ꯇꯣꯏꯅꯕꯨ ꯆꯠꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯧꯕꯨꯛ ꯂꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯇꯦ꯫ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯃꯌꯥꯗꯨꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯅꯕꯅꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯕꯤꯔꯦꯟꯅ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ, ꯇꯝꯅꯩ ꯍꯥꯏꯔꯕ? ꯅꯨꯄꯤꯗꯨꯅ, ꯃꯊꯤ ꯐꯣꯡꯕ ꯈꯔ ꯇꯧꯏ ꯍꯥꯏꯅꯦ, ꯆꯞ ꯆꯥꯕꯗꯤ ꯈꯪꯗꯦ꯫ ꯁꯨꯁꯤꯜꯅ, ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯏꯕ? ꯀꯔꯝ ꯀꯥꯟꯗ ꯃꯥꯒꯤ ꯊꯋꯥꯏꯗꯨ ꯂꯥꯛꯀꯦꯕ? ꯅꯨꯄꯤꯗꯨꯅ, ꯑꯗꯨ ꯈꯪꯂꯛꯀꯩꯗꯧꯒꯦꯕ ꯅꯣꯏꯗꯤ? ꯀꯤꯗ꯭ꯔꯣ? ꯁꯨꯁꯤꯜꯅ, ꯈꯪꯗꯦꯕꯣ, ꯃꯥꯒꯤ ꯃꯁꯛꯇꯣ ꯎꯁꯨ ꯎꯍꯧꯗꯦ, ꯃꯥꯒꯤ ꯊꯋꯥꯏꯗꯨꯒ ꯎꯔꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ꯫ ꯅꯨꯄꯤꯗꯨꯅ, ꯍꯩꯃ, ꯀꯔꯤ ꯅꯨꯄꯥ ꯃꯆꯥꯁꯤꯡꯅꯤꯒꯦ ꯁꯤꯗꯤ? ꯕꯨꯠ ꯊꯋꯥꯏ ꯊꯣꯛꯄꯗꯨꯕꯨ ꯅꯈꯣꯏ ꯄꯥꯝꯃꯤꯔꯣ, ꯅꯈꯣꯏ ꯎꯅꯤꯡꯉꯤꯔꯕ? ꯕꯤꯔꯦꯟꯅ, ꯈꯪꯗꯦ, ꯊꯋꯥꯏ ꯑꯣꯏꯔꯁꯨ ꯎꯅꯤꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕꯒꯥꯁꯦ ꯊꯣꯛꯇꯤ ꯊꯣꯛꯄꯖꯥꯠꯅꯤ, ꯑꯗꯨꯕꯨ ꯑꯝꯇꯪ ꯎꯔꯗꯤ ꯐꯅꯤꯗ꯫ ꯏꯇꯥꯎ, ꯌꯦꯡꯉꯨꯁꯤꯔꯥ, ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯃꯅꯥꯛ ꯆꯠꯂꯨꯁꯤꯔꯥ, ꯌꯦꯡꯉꯨꯁꯤꯔꯥ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯍꯥꯏꯅꯩ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ, ꯍꯩꯃ, ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯅ ꯐꯥꯎꯕ ꯀꯤꯅꯔꯤ, ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯋꯥ ꯉꯥꯛꯇ꯫ ꯑꯩ ꯅꯕꯥꯅꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯏ, ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯁꯦ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯟ ꯂꯩꯍꯧꯔꯤ꯫ ꯕꯤꯔꯦꯟꯅ ꯍꯥꯏ, ꯊꯋꯥꯏ ꯊꯣꯛꯏ ꯍꯥꯏꯕ, ꯇꯝꯅꯩ ꯍꯥꯏꯕ, ꯑꯩꯗꯤ ꯌꯦꯡꯅꯤꯡꯉꯤꯍꯦ꯫ ꯁꯨꯁꯤꯜꯅꯁꯨ ꯍꯥꯏꯔꯤ, ꯅꯪꯗ ꯅꯠꯇꯦ, ꯑꯩꯁꯨ ꯌꯦꯡꯅꯤꯡꯉꯤ꯫ ꯊꯋꯥꯏ ꯑꯣꯏꯔꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯗꯤ, ꯈꯪꯗꯦ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯤ ꯅꯤꯁꯥꯗꯨꯒꯤ ꯃꯌꯥꯏꯅ ꯋꯥꯁꯦ ꯄꯉꯥꯡꯗ ꯉꯥꯡꯅꯩ꯫ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯍꯟꯗꯨꯅ ꯀ꯭ꯔꯤꯃꯦꯇꯣꯔꯤꯌꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯀꯌꯥꯗ ꯊꯋꯥꯏ ꯌꯥꯎꯔꯤꯕꯅꯤ ꯌꯦꯡꯉꯣ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯃꯣꯃꯣꯟ ꯅꯣꯛꯄ ꯕꯦꯅꯔ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯅꯔꯤ, ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ, ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯀꯌꯥꯗ ꯃꯉꯥꯎ ꯊꯤꯔꯤꯕ ꯑꯅꯤꯅꯣ! ꯉꯥꯏꯍꯥꯛꯇꯪ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯗꯒꯤ ꯃꯈꯣꯏꯁꯨ ꯃꯇꯝ ꯀꯨꯏꯔꯦ ꯂꯩꯁꯤꯜꯂꯛꯏꯕꯁꯤ ꯊꯦꯡꯂꯦ꯫ ꯍꯌꯦꯡ ꯅꯣꯡꯃ ꯂꯥꯛꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯑꯅꯤ ꯑꯁꯦ ꯑꯃꯠꯇꯅ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯔꯤ꯫ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯑꯅꯤ ꯑꯁꯦ ꯆꯠꯂꯤ꯫ ꯂꯝꯄꯥꯛ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ
ꯂꯨꯍꯣꯡꯐꯝ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯂꯩ ꯍꯨꯞꯅꯕ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯂꯦ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯃꯈꯣꯏꯗꯤ ꯀꯔꯤꯝꯇ ꯅꯪꯍꯧꯗ꯭ꯔꯦ ꯗꯥꯟ ꯊꯥꯗꯕ ꯑꯇꯩ ꯑꯇꯩ ꯀꯔꯤꯝꯇ ꯅꯪꯍꯧꯗ꯭ꯔꯕꯅꯤ ꯂꯨꯍꯣꯡꯂꯤꯕ ꯃꯃꯥꯟꯅꯕ ꯊꯣꯏꯕꯁꯨ ꯃꯥꯕꯨ ꯄꯨꯔꯛꯄ ꯒꯥꯔꯤꯗꯨꯗ ꯍꯥꯞꯂꯒ ꯄꯨꯈ꯭ꯔꯦ ꯑꯇꯩ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡ ꯃꯥꯒꯤ ꯄꯨꯔꯛꯄ ꯒꯥꯔꯤꯁꯤꯡꯗ ꯀꯩꯅꯥ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯒꯗꯕꯅꯤ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯔ ꯉꯥꯏꯅꯔꯤ ꯑꯇꯩꯗꯤ ꯑꯌꯥꯝꯕ ꯊꯧꯅꯈꯤꯕꯁꯨ ꯌꯥꯎꯔꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯔꯦꯟꯅ ꯃꯃꯥꯟꯅꯕ ꯁꯨꯁꯤꯜꯗ ꯃꯁꯛ ꯐꯖꯕ ꯃꯥꯟꯅꯕꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯃꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯐꯣꯛꯇꯣꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤ ꯉꯁꯥꯏ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯕꯤꯔꯦꯟꯅ ꯍꯥꯏꯔꯗꯤ ꯅꯕꯥꯅꯤꯅ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯁꯨ ꯆꯥꯟꯁꯇꯤ ꯀꯩꯅꯣ ꯑꯅꯤꯗꯨꯅ ꯍꯥꯏꯔꯗꯤ ꯅꯕꯥꯅꯤꯅ ꯅꯨꯄꯤꯗ ꯆꯣꯞꯄꯁꯤ ꯆꯣꯞꯄꯦꯍꯦ ꯌꯥꯔꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯑꯁꯨꯝꯅ ꯃꯔꯩ ꯉꯥꯏꯍꯥꯛ ꯌꯦꯠꯅꯔꯤ ꯁꯨꯁꯤꯜꯁꯨ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯔꯩ ꯌꯦꯠꯅꯔꯤꯕꯗꯨꯒꯤ ꯃꯔꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯁꯦ ꯃꯥꯡꯈꯤꯔꯝꯃꯤ ꯕꯤꯔꯦꯟꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯧꯏ ꯁꯨꯁꯤꯜꯅ ꯄꯥꯎꯈꯨꯝ ꯀꯔꯤꯃꯠꯇ ꯄꯤꯔꯝꯗꯅ ꯃꯥꯁꯦ ꯃꯥꯡꯈꯤꯕꯅꯤ ꯑꯁꯣꯝꯗꯅ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯈꯣꯏ ꯒꯥꯔꯤꯁꯤꯗ ꯇꯣꯡꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯃ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯦ ꯌꯥꯎꯔꯛꯇꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯃꯗꯨꯅ ꯍꯥꯏ ꯇꯨ ꯅꯈꯣꯏꯒꯤ ꯅꯇꯧꯗꯨ ꯈꯪꯉꯦꯕ ꯅꯈꯣꯏꯅ ꯍꯣꯔꯦꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯉꯥꯡꯒꯗꯕ ꯇꯧꯒꯗꯕꯁꯤꯡꯗꯣ ꯈꯪꯕꯗꯒꯤ ꯑꯃꯠꯇ ꯇꯣꯡꯂꯛꯇꯕꯅꯤ ꯀꯥꯟꯅꯗꯦ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯆꯠꯂꯁꯤ ꯑꯗꯨꯒ ꯑꯥꯗ ꯄꯥꯔꯇꯤ ꯃꯐꯝꯗ ꯅꯨꯡꯉꯥꯏꯅ ꯉꯥꯎꯔꯨꯁꯤ ꯕꯤꯔꯦꯟꯅ ꯑꯣꯟꯊꯣꯛꯅ ꯆꯥꯛꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯁꯣꯜꯂꯒ ꯂꯩ ꯕꯤꯔꯦꯟ ꯑꯃ ꯍꯥꯏꯔꯛꯏ ꯁꯨꯁꯤꯜꯗ ꯀꯧꯅꯦꯍꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣꯅꯦ ꯑꯝꯇ ꯀꯧꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛꯇꯪ ꯁꯨꯁꯤꯜ ꯉꯥꯏꯔꯔꯤ ꯃꯈꯣꯏꯅ ꯃꯤꯅꯠ 5-10 ꯍꯦꯟꯅ ꯉꯥꯏꯔꯕ ꯃꯇꯨꯡꯗꯗꯤ ꯁꯨꯁꯤꯜ ꯑꯁꯦ ꯍꯣꯕꯦ ꯌꯥꯝꯅ ꯐꯤꯡꯅ ꯂꯥꯛꯏ ꯁꯨꯁꯤꯜ ꯂꯥꯛꯄꯗꯨ ꯎꯕꯗ ꯕꯤꯔꯦꯟꯅ ꯀꯗꯥꯏ ꯃꯥꯡꯉꯨꯔꯤꯕ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣꯕ ꯁꯨꯁꯤꯜꯅ ꯁꯤꯗ ꯃꯄꯥꯟ ꯊꯣꯛꯎꯕꯅꯤꯗ ꯕꯤꯔꯦꯟꯅ ꯅꯪꯒꯤ ꯅꯇꯥꯎ ꯑꯅꯤꯁꯦ ꯃꯈꯣꯏ ꯑꯅꯤ ꯌꯥꯎꯕꯒꯤꯗ ꯈꯪꯗꯦ ꯅꯨꯄꯤꯁꯨ ꯑꯃ ꯐꯥꯎꯕ ꯇꯣꯡꯂꯛꯈꯤꯗ꯭ꯔꯦ ꯂꯥꯎ ꯑꯩꯈꯣꯏ ꯑꯃꯗꯤ ꯆꯠꯂꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯤ ꯑꯁꯨꯝꯅ ꯁꯨꯝ ꯇꯥꯔꯒꯗꯕꯅꯤ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯕꯤꯔꯦꯟꯗꯤ ꯒꯥꯔꯤ ꯊꯧꯔꯔꯤ ꯑꯗꯨꯒ ꯁꯨꯁꯤꯜꯗꯤ ꯃꯃꯥꯡꯗ ꯐꯝꯅ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ ꯑꯁꯥ ꯑꯃ ꯁꯥꯒꯠꯆꯔꯤ ꯇꯨꯡꯗ ꯃꯥꯟꯅꯕ ꯑꯅꯤꯗꯣ ꯐꯝꯂꯔꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯟꯂꯛꯂꯦ ꯑꯗꯨꯕꯨ ꯃꯃꯥꯡꯗ ꯇꯣꯡꯂꯤꯕ ꯁꯨꯁꯤꯜꯗꯤ ꯒꯥꯔꯤꯗ ꯇꯣꯡꯅ ꯋꯥꯈꯜ ꯑꯃꯗ ꯑꯗꯨꯃꯛ ꯎꯡꯂꯔꯤ ꯃꯪꯂꯔꯤ ꯁꯣꯕꯥꯁꯤꯅꯤ ꯑꯁꯨꯝꯅ ꯇꯞꯅ ꯁꯣꯜꯂꯛꯄꯅꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯦꯟꯅ ꯀꯩꯗꯧꯔꯦ ꯀꯩꯅꯣ ꯅꯪ ꯁꯣꯜꯂꯤꯗꯨꯅ ꯁꯨꯁꯤꯜꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯣ ꯁꯣꯕꯥꯁꯤꯅꯤ ꯀꯧꯏ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯕꯤꯔꯦꯟꯅ ꯅꯪꯗꯤ ꯃꯤꯡꯒ ꯄꯥꯔꯨꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯁꯨꯁꯤꯜꯅ ꯃꯤꯡꯗꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯀꯩꯅꯣꯝꯃ ꯌꯥꯎꯔꯤꯌꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯔꯦꯟꯅ ꯀꯔꯤ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯕꯦꯅꯔꯗꯣ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯄ ꯑꯩꯅ ꯂꯧꯔꯛꯄꯅꯦ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯔꯦꯟꯅ ꯇꯧꯍꯩꯔꯝꯃꯣꯏꯅꯦ ꯀꯩꯒꯤꯅꯣ ꯅꯪ ꯄꯨꯔꯛꯏꯗꯨꯕꯣ ꯁꯨꯁꯤꯜꯅ ꯀꯩꯗꯧꯕꯩ ꯇꯧꯍꯩꯔꯣꯏꯗ꯭ꯔꯤꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯐꯣꯇꯣꯗꯨ ꯎꯔꯨꯗꯤ ꯉꯥꯎꯗꯅ ꯄꯨꯔꯛꯄꯅꯤ ꯌꯥꯎꯔꯤꯌꯦ ꯑꯁꯤꯗ ꯌꯦꯞꯄꯤꯌꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯕꯤꯔꯦꯟꯅ ꯅꯪꯒꯤ ꯃꯇꯥ ꯑꯃꯅꯤꯍꯦ ꯁꯣꯕꯥꯁꯤꯅꯤ ꯍꯥꯏꯕ ꯑꯁꯨꯝꯅ ꯑꯅꯤꯗꯨꯗꯤ ꯋꯥꯔꯤ ꯃꯥꯟꯅꯕꯅꯤꯅ ꯋꯥꯔꯤ ꯈꯪꯅꯕꯅꯤꯅ ꯁꯥꯟꯅꯔꯤ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯗꯤ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯁꯦ ꯁꯝꯂꯒ ꯆꯠꯁꯤ ꯈꯔ ꯊꯨꯅ ꯌꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯁꯝꯕ ꯂꯝꯕꯤ ꯇꯥꯜꯂꯛꯄꯗ ꯄꯪꯐꯥꯎꯗ ꯐꯥꯎꯔꯒ ꯆꯠꯂꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯃ ꯑꯃꯨꯛ ꯇꯥꯅꯤ ꯈꯨꯜꯂꯛ ꯑꯃꯃꯨꯛ ꯐꯥꯎꯒꯅꯤ ꯑꯁꯨꯝꯅ ꯕꯤꯔꯦꯟꯅ ꯈꯪꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯑꯁꯦ ꯁꯝꯂꯒ ꯑꯃꯨꯛ ꯆꯠꯂꯔꯤ ꯁꯨꯁꯤꯜꯅ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯝꯂꯒ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯂꯝꯍꯥꯡ ꯑꯃ ꯌꯧꯔꯛꯄꯗ ꯃꯃꯥꯟꯅꯕ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨꯅ ꯃꯄꯥꯟ ꯉꯥꯛꯀ ꯊꯣꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯈꯥꯝꯃꯤ ꯃꯈꯣꯏꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯗꯨꯅ ꯃꯄꯥꯟ ꯊꯨꯡꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯃꯛꯇꯗ ꯌꯥꯝꯅ ꯅꯛꯅ ꯂꯨꯍꯣꯡꯕꯒꯤ ꯗꯣꯜ ꯊꯤꯜꯂꯤꯕ ꯃꯈꯣꯜ ꯑꯁꯦ ꯃꯈꯣꯏꯅ ꯇꯥꯔꯝꯃꯤ ꯃꯈꯣꯟꯗꯨ ꯇꯥꯕꯗꯒꯤ ꯕꯤꯔꯦꯟꯅ ꯁ꯭ꯋꯥꯏꯗꯁꯨ ꯂꯨꯍꯣꯡꯕ ꯃꯥꯜꯂꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯏ ꯁ꯭ꯋꯥꯏꯗ ꯈꯨꯟ ꯃꯆꯥ ꯑꯃꯈꯛ ꯇꯥꯔꯤ ꯃꯁꯤꯗꯒꯤ ꯁꯨꯁꯤꯜꯅ ꯉꯥꯛꯇꯪ ꯌꯦꯡꯁꯤꯔꯥ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯅ ꯑꯣꯏꯗ ꯄꯥꯗ ꯇꯧꯅꯨꯀꯣ ꯑꯁꯣꯝꯗ ꯄꯥꯔꯇꯤꯒꯤ ꯁꯤꯟꯕ ꯂꯥꯡꯒꯗꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯔꯛꯏ ꯕꯤꯔꯦꯟꯅ ꯀꯨꯏꯔꯣꯏꯕ ꯒꯥꯔꯤꯗꯒꯤ ꯀꯨꯝꯒꯗꯕ ꯅꯠꯇꯦ ꯉꯥꯛꯇꯪ ꯊꯧꯖꯤꯜꯂꯨꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯒꯥꯔꯤ ꯑꯁꯦ ꯂꯨꯍꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯊꯧꯖꯤꯜꯂꯨꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯅ ꯂꯨꯍꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥꯟꯅꯕ ꯑꯅꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯏ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯣꯏꯗ ꯄꯥꯗ ꯊꯕꯛꯅꯤ ꯃꯤꯒꯤ ꯂꯨꯍꯣꯡꯐꯝ ꯈꯨꯗꯤꯡꯒꯤ ꯃꯁꯤꯡ ꯊꯤꯕꯒꯤ ꯇꯥꯏꯞꯇ ꯆꯪꯂꯒ ꯂꯩꯔꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯄꯗꯒꯤ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯧꯗꯣꯔꯛꯄꯅꯤ ꯂꯩꯔꯛ 3-4 ꯆꯠꯂꯒ ꯃꯈꯣꯏꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯅꯨꯄꯤ ꯑꯅꯤꯈꯛ ꯂꯦꯞꯄꯁꯦ ꯎꯔꯛꯄꯅꯤ ꯕꯤꯔꯦꯟ ꯑꯃꯗꯤ ꯁꯨꯁꯤꯜꯅ ꯍꯥꯟꯅ ꯎꯕꯅꯤ
nupi anidunashu khut khalai ngakta khamu haibigi matawni masitiki biren harauduna gari ado khamlamme mana gari do kham matamda mamanaba ani nadi kari khamlibano haduna wa hai adu biren ngakta ngayune wari sagine haduna hairaga biren amadi sil makhoi ani komdana nupi ani duga wari sanai matam asida nupi amana wa hari ekoi tonge ekoi kana thin chakadabani wadu harakpada chuchillamadi biren yanakna makhoi ani yengnai kari haigada su haipam tafum khangdana tumin lerami chuchinna kaina thinba nupi amana hari haima sidlu hongise asi kaina thinba do ekoi yawgada bane ekoi na chumjum jangu baine se ekoi tonge wadu haram daga gari du gi manak nupi ama chakhlai manungda kana kana tongmono haduni yengi maningda birengi mamanaba ani phamudu ubmatamda makhoi ani du kumtharaknaba harami mamanaba ani du su yamna amaga mun yene haipam tofum kari mata khangdre bireng susinga su kari haigadabna haipam khangdre nupi ani do amukta machin maya su yangi kumtharo namanabai kari tongu asida koini tongage haduna adum hairga lerari mamanaba ani do tafum khangdabana kumthrai aduga mamanaba amana ekhoidi asumna harakpada wa haibagi matam pikhide nupiduna nakhoi khange yare nakhoi ni kumo aduga asona manabri tongu ekhoini tongani law ta kakhala ulaw haduna gari munungda ni do phamkhre asomdana susil biren mamanaba ni do kok ngawre asumna toringai matam asida susil yamna thuna mafam asidigi mangkhirami mana jakhibaduda biren kadai duna hangi kari mata pakhum biramde longpham adomda ma changkhibani minute manga taragi matungda dilae aduga susilna taw chalase adu imanaba ani sida kamai toba wari sima khoi lona hainabani biren kino harsibo asida atopagi lohongmani lambi supundi kamai todiba susin hari lambi di pulle makhoi thindurse thobaldani adudi ekhoigi yam lamna dedana ekhoina khara manung changdoini ado yanaba torase as imanaba ni sida kamai toba asumna ngangnari ngai matam asidadi laibok phaba haigadra makhoina gari du mamanglomda leptuna nghaktang matha sarglir ngai dadi कार ama lai कार adu makhoi gi manak maktada khamlare khama matam asida susilamadi biren mamanab ani do yamna kana no haduni jengi gari dagi mi lausilaka matamadi miyoi sing ado atei kana su ramde nupama kardi kumtharalaga ai gari yadrabo nori sidika doriba wadu harakpadadi miyoi sing ado ngasai makhoi gi luhung machapmina kiba mamanab sing orami susilamadi biren yamna biren ngakpa loinana nakoi de somna karamna mamanab amna khumi as machi pangbai do paira lakpsida lambi asamba thibda somna laisine kadorege noibo susinna kasumna teda noigi debu mi kam yamige imanaba ani shah phagera mamanab amaduna yaine ekoi ahumdani law asida yawkhrasi adu nakoi bu kaidoribno somgi luhongpham sida nupi masak phajaba yaw yengibro biren ako wangalakano asumna ingit amatarami mamanaba ani du laibok phabana makhoi karu da hablaga thakre chalamdai matamda mamanaba ani du nadi lauri khara thuna lawko asumna thabak yamane nakhoi gi honabi ka tukaran togunu asumna di lawrami birenam susin asukki mate harawrami laina makhoi gi damakta tanjama pirare haduna harawbani nungai bani biren changsilai gari da kakhali aduga susilju kakhalale phamlare phamlo matung dagidi birena ekhoyana dum thobo horasira makhoi su la ani hadun hari nupi ni disu yai hadun dum khumkre asumda gari tamata thobo hoyi matam sida susinna man sum phamada mana ngai bener ma hapdo madu nungai tabdagi nupi ani dugi manungda amada man hairami se asida nakhoi gi maninga dom ngai ka thambiyoba pora du pirakpani nupi duna kaino sibo haduna mana konchilo makola du parame birena kasunateda photo ni ngaka thambiyo somatai da haduna haibadagi nupi yamana laurare aduga gari dugi maning asomatai yamada thamlammi asumda makhoi ani se nupi ani duna gari da tongni haduna yamna harawna makhoi wakhal yamna nungaina lakpani nupi ani disu maningda phammatamda makhoi ani su wari tuta adum sanai noksu yamna noi matam sida birena susilda ingit tawrari wari khara saba ho
wari khara huduru kangthuru haduna ingit tawbani susilsu ngasaiwaidi ma yan kalambani adubu hojikti nupi aniduna maningda phamlaga leiba matamadi ma wa ngam ngamdre adubu mamanaba birena wa khara kangthu wari khara saba ho haduna yamna toina harakudagi susilna hana wa kangthokpa horakpani ichallanibu mingbu kari kari kauge ming khangjabu yagadro wa se harakpani wadu harakpada nupi ani du pakhum karimata pide amaga munmun yenaduna makhoi ani noklammi susilna amakasu ming haiba yam nungai tabrane mingbu kari kari kaubuno amukta haibiyune hadun hari nupi yamana khumi aigidi thobi cha kawe nupi yamano aigidi premi asumna harakpada nakaldagi khonjel ama susilna tabani birendi khonjel se tade aigina sobasini asumna harakpani family bidi nupi ani ni adubu wangalakpa pakhum piraka matamadi tholiba khonjel asin ahumni susil yamnung ami kino maningna family bidi nupi ani ni adugo pakhum piraklibana ahum sobasini haiba mingsibo asumna mikup amarumdi susil wakan yamna munna khankirami masidagi wakal asi mana yamna munna khalak matamadi sobasini haiba mingsidi ngasai mana adagi masak matau phajai haduna benar makak purga lakibado maduda iba mingaduni habse mana khalai panthade susilna yamna thuna magi maithong ase leithokduna maningda phamliba ani sida mana phat yengtholubani yengtholba matamadi makhoi ani phamlamdre makhoi ahum phamliba se susilna urami madu ubadagi susilase masaji khangkre swai laukre yamna ngana pakhana solamnaga susil magi maithong leithorai aduga mihulase kan hulai magi pakhatpa mipaiba matawdu ubadadi nakanna gari thoriba manba birena kadore haduna wa hangi susin walan karimta ngakidre pakhum pikidre mamit asi makutna khumjinjaraga hakatumina nonthara khangkirami birensu susilgi mataw siti yamngana hey kajoragine nangbo kajoragine haduna hai susil pakhum piba ngamde ngaktang tumin nontharaga lei matam asida lambi matai amada gari tu khame birena kajorage nambu kajorage susinna kina pakhana mamanaba birenda lon harame maningda kananum phamle haduna harakpani birensu wadu harakpada maningda kana leibano haduna mani yenga matamadi nupi ani tutani manu uriba kaino nang hadubo nupi ani sinatana kana chu phamdini susinna adunataba haduna hai biren amakasu yengi birengi mataw amati susingi matawduda nupi ani tu pakhalai makhoi ani na chauduna wa hari kaino tordubo lambi matai da khamlaga nakhoi khodi kiri yengi du kaigino haduna hari biren kachunateda imanaba simit kaino machangkre hai adugi sum yengamani birena lon harari kaisum leiti yengudu susin pakhanna kina magi maithong asi leithorei adugi yengi handak yenga matamadi makhoi ani natana kanasu udre masidagi makata na gari edu amak thorare nupi ani du makhoi ani gum yeng nai ngasida hainaramde nungairamde makhoi ani nabudi susilna uribudu khangdabadagi nungaijadabani makhoina saubani adubu hojik susilgi mitta masen marang urakle mana khonjel ta haidaba tarakle asumna makata na gari du thawe susinne tongna adumak masa pumba akibani yomai masadang sawai thakibani sasing loina hankrabani birena magi matawdu ubada yamna ngakna mangonda maramrakta wa hangri susin pakhum karimata pide gari asig maningda phamkiba amadi mangonda wangalakkiba khonjel aduni magina kongdi yeiriba mani yamna kirriba birensu mangonda wa hangi adubu mana pakhum chapchana pidabanina kari haruni biren magi matawsida chingnaba khara makhidi phawi adubu makhatana wa hangde susilna hojik pamluse yamna thuna yobasini asumna gari chidum thorgalai maningsida makhatana phamlamgadra hadana susilje amaka chuchingnari masidagi ubu ukhrabadi kainoma laikhrabadi khangning bu ningba habsidi adum masana tabani masina yengbusi kirami aduga yengning magi masada tattana phawrari nupi ani dusu susilgi mataw sita hainadabagi maningda phamdana makhoi wa chibon ngangne susilna natacha wari sadana nuhomagi atoba gari singdubu maningda lakprane haduna yengsinaba sadana magi maithong patli thoropani
ꯑꯗꯨꯒ ꯆꯦꯞꯊꯗꯨꯅ ꯃꯥꯅ ꯌꯦꯡꯈꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯕꯁꯦ ꯁꯨꯁꯤꯜꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯑꯃꯨꯛꯁꯨ ꯃꯥꯁꯦ ꯃꯤꯍꯨꯟ ꯊꯧꯟ ꯁꯨꯗ꯭ꯔꯦ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯀꯩꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯏꯃꯥꯟꯅꯕ ꯅꯨꯄꯤ ꯑꯅꯤꯁꯤꯒꯤ ꯃꯤꯠꯇꯁꯨ ꯀꯔꯤꯝꯇ ꯎꯗꯕ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯋꯥꯈꯜꯁꯤꯗ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕꯁꯦ ꯑꯗꯨꯃꯛ ꯐꯥꯎꯔꯒ ꯂꯩꯔꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯒꯥꯔꯤ ꯇꯣꯡꯅ ꯇꯣꯡꯅ ꯃꯥꯒꯤ ꯃꯁꯥꯗ ꯄꯥꯈꯠꯄ ꯊꯨꯀꯠꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯊꯧꯕꯥꯜ ꯃꯥꯏꯀꯩ ꯑꯁꯤ ꯌꯧꯔꯛꯂꯦ ꯕꯤꯔꯦꯟꯁꯨ ꯃꯈꯣꯏꯗ ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯁꯨꯁꯤꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯋꯥꯔꯤ ꯁꯥꯕ ꯉꯝꯗ꯭ꯔꯦ ꯁꯨꯁꯤꯜꯁꯨ ꯍꯥꯏꯗꯣꯛꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯏꯆꯟꯁꯤꯡ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯅꯣꯏꯒꯤ ꯊꯧꯕꯥꯜꯒꯤ ꯂꯨꯍꯣꯡꯂꯤꯕ ꯕꯣꯔꯗꯨꯒꯤ ꯃꯌꯨꯝꯗꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯂꯨꯍꯣꯡꯕꯅꯤ ꯅꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯨꯗ ꯑꯩꯈꯣꯏꯅ ꯊꯤꯜꯂꯛꯄꯅꯤ ꯑꯩꯈꯣꯏꯅ ꯈꯣꯡꯖꯣꯝꯗꯒꯤꯅꯤ ꯑꯗꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯈꯣꯏ ꯊꯤꯜꯂꯝꯒꯦ ꯅꯨꯄꯥ ꯃꯌꯨꯝꯗꯨꯕꯨ ꯅꯈꯣꯏ ꯈꯪꯕ꯭ꯔꯥ ꯋꯥꯗꯨ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯁꯥꯎꯅꯤꯡꯂꯝꯃꯤ ꯄꯥꯈꯠꯁꯨ ꯄꯥꯈꯠꯂꯝꯃꯤ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯅꯣꯏꯕꯨ ꯊꯧꯕꯥꯜꯒꯤ ꯂꯨꯍꯣꯡꯕꯒꯤ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕꯤꯔꯦꯟ ꯑꯃ ꯍꯥꯏ ꯂꯥꯟꯅ ꯈꯟꯅꯨꯀꯣ ꯑꯩꯈꯣꯏ ꯑꯇꯣꯞꯄ ꯂꯨꯍꯣꯡꯕ ꯌꯥꯎꯔꯨꯔꯒ ꯍꯜꯂꯛꯄꯅꯤ ꯅꯈꯣꯏꯒꯤ ꯂꯨꯍꯣꯡꯐꯝꯁꯤ ꯎꯕꯗ ꯉꯥꯏꯍꯥꯛꯇꯪ ꯆꯪꯂꯛꯄꯅꯤ ꯑꯗꯨ ꯂꯥꯟꯅ ꯈꯟꯒꯅꯨ ꯕꯣꯔ ꯃꯌꯨꯝꯗꯨ ꯅꯈꯣꯏ ꯈꯪꯉꯗꯤ ꯑꯩꯈꯣꯏ ꯊꯤꯜꯂꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯑꯃꯗꯨꯗꯤ ꯌꯦꯡꯂꯒ ꯑꯩꯗꯤ ꯈꯪꯗꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯃꯃꯥꯟꯅꯕꯤ ꯑꯃꯗꯨꯅ ꯌꯨꯝꯕꯨꯗꯤ ꯈꯪꯉꯤ ꯀꯌꯥꯔ ꯇꯥꯠ ꯍꯩꯗꯕꯅꯤ ꯌꯦꯡꯉꯨꯅꯤ ꯑꯣꯏꯗ ꯄꯥꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯍꯥꯏꯗꯨꯅ ꯈꯔꯗꯤ ꯁꯥꯎꯏ ꯑꯁꯨꯝꯅ ꯕꯣꯔ ꯑꯗꯨꯒꯤ ꯊꯣꯡꯒꯥꯟ ꯆꯞ ꯆꯥꯅ ꯇꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯤꯜꯂꯝꯂꯦ ꯊꯤꯜꯂꯝꯂꯒ ꯑꯃꯨꯛꯀꯅ ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯧꯗꯣꯔꯛꯏ ꯊꯧꯗꯣꯔꯛꯄ ꯃꯇꯝꯗ ꯕꯤꯔꯦꯟꯅꯗꯤ ꯅꯨꯡꯉꯥꯏꯖꯗꯗꯅ ꯁꯨꯁꯤꯟꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯨꯄꯤ ꯑꯅꯤꯁꯤꯗ ꯋꯥꯔꯤ ꯈꯔ ꯁꯥꯎ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣꯕ ꯁꯨꯁꯤꯟꯅ ꯍꯥꯏ ꯁꯤꯇꯥꯎ ꯑꯩ ꯃꯤꯠꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯃꯁꯦꯟ ꯃꯔꯥꯡ ꯌꯥꯝꯅ ꯎꯔꯦ ꯑꯩꯒꯤ ꯅꯥꯀꯣꯡꯗꯁꯨ ꯀꯩ ꯀꯩꯅꯣ ꯄꯪꯇꯥꯔ ꯇꯥꯔꯔꯦ ꯑꯁ ꯑꯩ ꯌꯥꯗ꯭ꯔꯤꯕꯣ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯃꯇꯣꯝꯇ ꯁꯣꯜꯂꯒ ꯂꯩ ꯈꯪꯗꯕꯗꯒꯤ ꯕꯤꯔꯦꯟꯅ ꯀꯔꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯨꯁꯤꯟꯅ ꯈꯨꯝꯃꯤ ꯉꯁꯥꯏ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯐꯝꯕꯗꯣ ꯑꯩꯅ ꯃꯤꯡ ꯍꯪꯕꯗꯣ ꯃꯇꯝꯗꯨꯗ ꯃꯤꯡ ꯈꯨꯝꯂꯛꯄꯗꯣ ꯃꯤ ꯑꯍꯨꯝꯅꯤ ꯑꯔꯣꯏꯕꯗ ꯃꯥꯅ ꯈꯨꯝꯂꯛꯄ ꯃꯥꯒꯤ ꯃꯤꯡꯗꯣ ꯁꯨꯕꯥꯁꯤꯅꯤ ꯍꯥꯏ ꯑꯩꯅ ꯃꯤꯡꯗꯨ ꯈꯨꯝꯂꯛꯄꯗ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ ꯃꯇꯝꯗꯨꯗ ꯇꯁꯦꯡꯅ ꯃꯤ ꯑꯍꯨꯝ ꯐꯝꯃꯤ ꯑꯁꯤꯒꯤ ꯃꯅꯤꯡꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯗꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯌꯥꯝꯅ ꯉꯟꯅ ꯀꯔꯤ ꯃꯅꯤꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯥꯁꯨ ꯐꯠ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯨꯁꯤꯟꯅ ꯑꯁ ꯈꯪꯗꯦꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁ ꯋꯥꯈꯜꯁꯤꯗ ꯃꯤꯠꯁꯤꯗ ꯃꯁꯤꯟ ꯃꯔꯥꯡ ꯌꯥꯝꯅ ꯎꯔꯦ ꯌꯥꯝꯅ ꯈꯜꯂꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯔꯦꯟ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯁꯨꯕꯥꯁꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯉꯁꯥꯏ ꯅꯨꯄꯤ ꯑꯃ ꯑꯥꯗ ꯂꯨꯍꯣꯡꯐꯝꯗ ꯍꯟꯗꯛ ꯂꯨꯍꯣꯡꯂꯝꯗꯥꯏ ꯅꯨꯄꯤ ꯑꯃ ꯁꯤꯈꯤꯅ ꯇꯧꯕꯗꯨ ꯅꯠꯇ꯭राꯅꯦ ꯃꯥꯒꯤ ꯃꯤꯡꯅ ꯀꯔꯝꯅ ꯄꯜꯂꯛꯂꯤꯕ ꯅꯪꯒꯤꯗꯣ ꯅꯪꯅ ꯍꯦꯟꯅ ꯈꯟꯕꯒꯤ ꯑꯣꯏꯕꯁꯨ ꯌꯥꯏ ꯉꯁꯥꯏ ꯃꯥꯒꯤ ꯕꯦꯅꯔ ꯑꯃ ꯄꯨꯔꯛꯈꯤꯕꯗꯨ ꯃꯅꯤꯡꯗ ꯍꯥꯞꯈꯤꯕ ꯅꯠꯇ꯭राꯅꯦ ꯑꯁ ꯈꯪꯗꯦꯍꯦ ꯅꯪꯁꯨ ꯍꯥꯏꯕ ꯃꯤꯒꯤ ꯃꯪꯗ ꯂꯩꯕ ꯕꯦꯅꯔꯗꯨꯕꯨ ꯍꯦꯛ ꯄꯨꯔꯒ ꯂꯥꯛꯏ ꯑꯁ ꯑꯣꯟꯊꯣꯛꯄꯅꯦ ꯅꯪꯁꯨ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯃꯃꯥꯟꯅꯕ ꯊꯣꯏꯕꯗꯨꯒꯤ ꯂꯨꯍꯣꯡꯐꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯁꯨꯁꯤꯜꯅ ꯑꯀꯤꯕꯗꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯕꯗꯒꯤ ꯑꯃꯨꯛ ꯀꯤꯔꯨ ꯃꯥꯅ ꯃꯅꯤꯡ ꯑꯣꯟꯗꯨꯅ ꯌꯦꯡꯉꯤ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯌꯦꯡꯕꯗꯗꯤ ꯀꯔꯤꯃꯠꯇ ꯎꯗꯦ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯅ ꯀꯩꯁꯨꯝ ꯂꯩꯔꯣꯏꯕ ꯋꯥꯈꯜꯅ ꯑꯣꯏꯔꯝꯅꯤꯕ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏ ꯑꯔꯣꯏꯕꯒꯤ ꯃꯃꯥꯟꯅꯕꯗꯨꯒꯤ ꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗꯅꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯆꯪꯉꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛꯇꯨ ꯆꯪꯉꯕ ꯃꯇꯝꯗꯅꯤ ꯁꯨꯁꯤꯟꯅ ꯑꯃꯨꯛꯀꯁꯨ ꯃꯁꯥꯗ ꯆꯤꯡꯅꯖꯕ ꯌꯥꯝꯅ ꯍꯦꯟꯕꯗꯒꯤ ꯃꯥꯅ ꯐꯠ ꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯕꯅꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯄꯤ ꯑꯗꯣ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯃꯤꯆꯥꯟꯅꯩ ꯃꯁꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯁꯨꯁꯤꯜ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯏꯃꯥ ꯂꯥꯎꯔꯛꯏ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯃꯥꯟꯅꯕ ꯑꯃꯗꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯒꯥꯔꯤ ꯈꯪꯈꯥꯝ ꯈꯥꯝꯃꯤ ꯀꯩꯗꯧꯔꯦ ꯕꯤꯔꯦꯟ ꯇꯨ ꯐꯝꯂꯦ ꯃꯅꯤꯡꯗ ꯐꯝꯂꯦ ꯍꯥꯏꯗꯨꯅ ꯀꯞꯂꯛꯏ ꯕꯤꯔꯦꯟꯅ ꯐꯠ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯕꯤꯔꯦꯟꯅ ꯌꯦꯡꯕꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯕꯤꯔꯦꯟꯅ ꯃꯁꯤꯗꯒꯤ ꯁꯥꯎꯗꯨꯅ ꯁꯨꯁꯤꯟꯅ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯊꯥꯖꯤꯜꯂꯤ ꯍꯦ ꯅꯪ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯃꯤ ꯌꯥꯝ ꯀꯤꯍꯟꯒꯅꯨ ꯀꯩꯁꯨ ꯂꯩꯇꯕꯁꯤꯗ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯪꯒ ꯇꯧꯔꯤꯁꯤ ꯀꯩꯅꯣꯕ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯈꯠꯂꯛꯏ ꯁꯨꯁꯤꯟꯅ ꯐꯝꯕꯅꯦ ꯃꯅꯤꯡꯗ ꯐꯝꯕꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯞꯂꯛꯂꯤ ꯕꯤꯔꯦꯟꯅ ꯍꯟꯖꯤꯟ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯨꯁꯤꯟꯗ ꯍꯥꯏꯔꯔꯤ ꯌꯦꯡꯉꯨ ꯇꯨ ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯇꯨ ꯅꯪꯁꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯌꯦꯡꯉꯨ ꯌꯥꯗꯕ ꯃꯃꯥꯟꯅꯕ ꯁꯨꯁꯤꯜ ꯑꯁꯦ ꯃꯥꯅ ꯌꯦꯡꯍꯜꯂꯤ ꯁꯨꯁꯤꯜꯅ ꯌꯦꯡꯕꯗ ꯍꯧꯖꯤꯛ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯁꯨꯁꯤꯜꯁꯦ ꯌꯥꯝꯅ ꯀꯤꯔꯔꯦ ꯀꯩꯅꯣꯅꯦ ꯍꯧꯖꯤꯛꯇ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ ꯕꯤꯔꯦꯟꯅ ꯍꯥꯏ ꯅꯪꯒꯤꯁꯦ
ꯇꯧꯁꯤꯟꯅꯕ ꯑꯃ ꯌꯥꯎꯔꯤ ꯅꯪꯒꯤꯁꯤ ꯇꯥꯠ ꯑꯃ ꯌꯥꯎꯔꯤꯀꯣ ꯂꯥꯎ ꯂꯥꯎ ꯀꯨꯝꯃꯛꯑꯣ ꯍꯣꯔꯦꯟ ꯈꯔ ꯌꯥꯝꯅ ꯄꯤꯊꯠꯂꯒ ꯅꯪ ꯐꯒꯗꯕꯅꯤ ꯈꯔ ꯌꯥꯝꯅ ꯄꯤꯊꯠꯂꯒ ꯅꯪ ꯐꯒꯗꯕꯅꯤꯅꯦ ꯑꯁꯨꯝꯅ ꯁꯥꯎꯅ ꯊꯧꯖꯤꯜꯂꯛꯈ꯭ꯔꯦ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯆꯪꯂꯛꯏ ꯄꯥꯔꯇꯤ ꯃꯐꯝꯗ ꯐꯝꯕꯗ ꯁꯨꯁꯤꯜ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯔꯤ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯕꯤꯔꯦꯟꯅ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯝꯇ ꯈꯟꯅꯨꯁꯦ ꯍꯣꯔꯦꯟ ꯃꯆꯥ ꯑꯃ ꯄꯥꯏꯁꯤꯜꯂꯒ ꯑꯗꯨꯝ ꯐꯔꯒꯗꯕꯅꯤ ꯃꯃꯥꯟꯅꯕ ꯂꯩꯔꯝꯕ ꯑꯇꯩꯅꯁꯨ ꯑꯁꯣꯝꯗ ꯐꯝꯁꯤꯜꯂꯥꯎ ꯑꯁꯣꯝꯗ ꯐꯝꯁꯤꯜꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯁꯤꯜꯂꯛꯂꯤ ꯁꯨꯁꯤꯜꯅ ꯑꯁ ꯑꯇꯩꯒ ꯄꯨꯜꯂꯨꯔꯁꯤ ꯏꯕꯥꯅꯤꯇ ꯉꯥꯏꯍꯥꯛꯇ ꯃꯇꯥꯏ ꯑꯃꯗ ꯐꯝꯁꯤ ꯃꯇꯥꯏ ꯑꯃꯗ ꯃꯈꯣꯏ ꯑꯅꯤ ꯐꯝꯃꯤ ꯆꯥꯅꯕ ꯍꯤꯗꯥꯛ ꯌꯦꯜꯂꯛꯈ꯭ꯔꯦ ꯐꯝꯃꯤꯟꯅꯕꯗ ꯁꯨꯁꯤꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯤꯔꯦꯟ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯨꯁꯤꯜ ꯒ꯭ꯂꯥꯁ ꯑꯃꯅꯤ ꯄꯥꯏꯔꯕ ꯇꯨꯡꯗ ꯑꯁ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯀꯣꯛꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯕꯤꯔꯦꯟꯅ ꯌꯥꯗꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯣ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯑꯁ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯝꯇ ꯈꯟꯅꯣꯕ ꯁꯦ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂ ꯃꯥꯜꯂꯦ ꯀꯔꯤꯝꯇ ꯈꯟꯅꯨꯁꯦ ꯍꯥꯏꯗꯨꯅ ꯊꯦꯝꯃꯤ ꯑꯁꯨꯝꯅ ꯁꯨꯁꯤꯜꯁꯤ ꯆꯥꯅ ꯆꯥꯅ ꯊꯛꯅ ꯊꯛꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤ ꯃꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯄꯥꯔꯇꯤ ꯇꯧꯔꯤꯕꯁꯤꯒꯤ ꯃꯔꯛ ꯑꯁꯣꯝ ꯃꯇꯥꯏ ꯑꯃꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯣ ꯂꯦꯞꯂꯒ ꯂꯩꯔꯤꯕꯁꯤ ꯃꯥꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯗꯨ ꯎꯕꯗ ꯁꯨꯁꯤꯜ ꯑꯁꯤ ꯄꯥꯈꯠꯈ꯭ꯔꯦ ꯑꯦ ꯀꯩꯅꯣꯅꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯠ ꯑꯅꯤ ꯑꯁꯤ ꯅꯣꯏꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯅ ꯀꯩꯗꯧꯔꯦ ꯀꯔꯤ ꯑꯃꯨꯛ ꯎꯔꯔꯦ ꯏꯇꯥꯎ ꯂꯥꯛꯂꯦ ꯄꯥꯔꯇꯤ ꯃꯐꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯕꯤꯔꯦꯟꯗꯤ ꯈꯔ ꯉꯥꯎꯈꯠꯂꯛꯄ ꯀꯔꯤꯒ ꯍꯦ ꯂꯥꯛꯑꯕ ꯌꯨ ꯄꯤꯊꯠꯂ ꯊꯥꯒꯦ ꯌꯦꯡꯉꯨ ꯅꯪꯅ ꯎꯔꯤꯗꯨ ꯕꯨꯠ ꯅꯠꯇ꯭ꯔꯥ ꯌꯨ ꯄꯤꯊꯠꯂ ꯊꯥꯒꯦ ꯀꯗꯥꯏꯅꯣꯅꯦ ꯑꯁꯨꯝꯅ ꯀꯔꯦꯝꯅꯗꯨꯅ ꯃꯥꯅ ꯌꯦꯡꯊꯣꯔꯛꯏ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄꯗ ꯀꯔꯤꯃꯠꯇ ꯎꯗꯦ ꯕꯤꯔꯦꯟ ꯀꯗꯥꯏꯅꯣꯅꯦ ꯁꯨꯁꯤꯜꯅ ꯇꯨ ꯑꯁꯣꯝ ꯃꯔꯛꯇ ꯑꯁꯣꯝ ꯃꯤ ꯃꯔꯛꯇ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯜꯂꯤ ꯕꯤꯔꯦꯟꯗꯤ ꯁꯨꯁꯤꯜꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯃꯔꯣꯝꯗꯁꯨ ꯉꯛꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯐꯥꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯜꯂꯤ ꯕꯤꯔꯦꯟ ꯀꯗꯥꯏꯅꯣꯅꯦ ꯂꯩꯁꯨ ꯂꯩꯇꯕꯗ ꯅꯪꯁꯤꯃ ꯑꯣꯏꯗ ꯄꯥꯗ ꯌꯥꯝꯅ ꯉꯥꯡꯉꯤꯍꯦ ꯑꯁ ꯁꯦ ꯑꯁꯨꯝꯒ ꯄꯥꯏꯁꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯄꯤꯊꯛꯏ ꯁꯨꯁꯤꯜ ꯊꯛꯄ ꯆꯥꯕ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯌꯦꯡꯊꯣꯛꯂꯨꯕ ꯈꯨꯗꯤꯡꯒꯤ ꯃꯆꯤꯗ ꯅꯨꯄꯤꯁꯤ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯐꯥꯎꯗꯣꯔꯛꯄꯒꯨꯝ ꯃꯥꯒꯤ ꯃꯤꯠꯇ ꯎꯍꯜꯂꯛꯏ ꯁꯨꯁꯤꯜꯅ ꯇꯥꯎ ꯑꯩ ꯌꯨꯝ ꯆꯠꯂꯒꯦ ꯑꯩ ꯌꯨꯝꯗ ꯄꯣꯊꯥꯔꯨꯕꯅ ꯐꯔꯗꯨ ꯃꯥꯜꯂꯦ ꯑꯩ ꯆꯠꯂꯒꯦ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯑꯇꯣꯞꯄꯁꯤꯡꯒ ꯄꯨꯜꯍꯧꯔꯣ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯦ ꯐꯨꯛ ꯍꯧꯒꯠꯂꯤ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯏ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯠꯈ꯭ꯔꯦ ꯃꯃꯥꯟꯅꯕ ꯊꯣꯏꯕꯁꯨ ꯃꯥꯒ ꯎꯅꯈꯤꯗ꯭ꯔꯦ ꯃꯃꯥꯟꯅꯕ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯅꯥꯝꯇ ꯋꯥꯔꯤ ꯁꯥꯔꯝꯗ꯭ꯔꯦ ꯃꯍꯥꯛꯁꯦ ꯄꯥꯈꯠꯈꯤꯕ ꯀꯤꯈꯤꯕ ꯀꯌꯥꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯐꯅꯌꯥꯝꯅ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯇꯞꯅ ꯆꯪꯕ ꯍꯧꯔꯛꯄ ꯃꯇꯝꯗꯅꯤ ꯇꯨꯡꯂꯣꯝꯗꯒꯤ ꯏꯇꯥꯎ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯅꯤ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯐꯥꯎꯕ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯏ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯗꯨ ꯑꯣꯏꯔꯝꯃꯤ ꯉꯁꯥꯏ ꯅꯪꯅ ꯄꯨꯈꯤꯕ ꯕꯦꯅꯔꯗꯣ ꯑꯩ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯥꯍꯧꯕꯅꯦ ꯑꯩ ꯅꯉꯣꯟꯗ ꯄꯤꯕꯤꯒꯗꯅ ꯄꯨꯔꯛꯄꯅꯦ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯗꯤ ꯁꯨꯁꯤꯜ ꯑꯁꯤ ꯀꯤꯕꯅ ꯃꯁꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ ꯑꯁ ꯂꯪꯊꯣꯛꯈꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯅꯨ ꯌꯥꯔꯦ ꯂꯪꯊꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯀꯩꯅꯣꯅꯦ ꯅꯪꯅ ꯄꯥꯝꯅ ꯄꯨꯔꯛꯏꯁꯤꯕꯨ ꯁꯦ ꯄꯥꯏꯁꯤꯜꯂꯨꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩꯁꯨ ꯌꯦꯡꯒꯦ ꯌꯨꯝ ꯊꯜꯂꯝꯃꯨꯁꯦ ꯁꯦ ꯄꯥꯏꯁꯤꯜꯂꯣ ꯍꯥꯏꯗꯨꯅ ꯄꯤꯔꯛꯏ ꯁꯨꯁꯤꯜ ꯇꯁꯦꯡꯅ ꯕꯦꯅꯔ ꯑꯗꯨ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯊꯨꯝꯍꯠꯂꯕꯅꯤ ꯅꯤꯛꯂꯕꯅꯤ ꯑꯁ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯅꯪ ꯄꯨꯈ꯭ꯔꯣ ꯂꯪꯊꯣꯛꯈ꯭ꯔꯣ ꯀꯩꯅꯣꯝ ꯇꯧꯁꯤ ꯑꯁ ꯑꯩ ꯂꯧꯔꯔꯣꯏ ꯌꯥꯔꯦ ꯅꯪ ꯄꯨꯒꯦꯔꯥ ꯀꯩꯅꯣꯝ ꯇꯧꯔꯁꯦ ꯑꯩ ꯂꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏ ꯕꯤꯔꯦꯟꯅ ꯑꯁ ꯅꯪꯅ ꯄꯥꯝꯅ ꯄꯨꯔꯛꯑꯒ ꯅꯨꯡꯉꯥꯏꯇꯦꯁꯦ ꯄꯥꯏꯁꯤꯜꯂꯨꯁꯦ ꯑꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯉꯥꯏꯍꯧꯔꯤ ꯑꯩ ꯆꯠꯂꯒꯦꯁꯦ ꯑꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯏꯕꯥꯅꯤ ꯉꯟꯅ ꯄꯨꯟꯁꯦ ꯅꯪ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯒꯅꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯉꯁꯥꯏ ꯁꯨꯁꯤꯜꯅ ꯄꯨꯔꯨꯗ꯭ꯔꯕ ꯕꯦꯅꯔ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯕꯤꯔꯦꯟꯅ ꯃꯉꯣꯟꯗ ꯄꯤꯁꯤꯜꯂꯝꯃꯤ ꯁꯨꯁꯤꯜ ꯕꯦꯅꯔ ꯑꯗꯨ ꯄꯥꯏꯔꯒ ꯂꯩꯍꯧꯔꯦ ꯂꯩꯔꯛ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯠꯅꯗ꯭ꯔꯕꯅꯤ ꯃꯇꯝꯁꯨ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯛꯂꯕꯅꯤ ꯕꯦꯅꯔ ꯑꯗꯨ ꯄꯥꯏꯔꯒ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯛ ꯃꯆꯤꯟ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯦꯞꯂꯔꯤ ꯃꯁꯥ ꯄꯨꯝꯕ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯔꯤ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯛ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤ ꯀꯅꯥ ꯂꯥꯛꯄꯅꯣ ꯀꯅꯥ ꯆꯪꯂꯛꯄꯅꯣ ꯆꯠꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯉꯥꯏꯕꯅꯤ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨꯁꯨ ꯄꯪꯅꯤꯛꯇ ꯅꯤꯛꯂꯤꯕꯅꯤ ꯇꯧꯐꯝ ꯈꯪꯂꯛꯇꯦ ꯀꯅꯥꯝꯇꯁꯨ ꯂꯥꯛꯄ ꯎꯗꯦ ꯃꯁꯤꯗꯒꯤ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯗꯨꯅ ꯑꯣꯏꯔꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯔꯛꯂꯣꯝꯗ ꯕꯦꯅꯔ ꯑꯁꯤ ꯂꯪꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯇꯨꯝ ꯇꯥꯁꯤꯜꯂꯒ ꯂꯪꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯍꯟꯅ ꯇꯨꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯅ ꯃꯈꯣꯏꯒ ꯊꯣꯡꯒꯥꯜ ꯑꯗꯨꯇꯕꯨ ꯌꯧꯔꯕꯗꯤ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜ ꯆꯪꯁꯤꯜꯂꯛꯄꯅꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯧꯁꯤꯜꯂꯛꯂꯦ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯦꯛ ꯃꯥꯡꯃꯛꯇꯗ ꯏꯅꯛ ꯅꯛꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯈꯛ ꯇꯞꯅ ꯆꯠꯂꯤꯕꯁꯦ ꯃꯥꯅ ꯎꯔꯔꯦ ꯆꯪꯁꯤꯜꯂꯛꯄꯗ ꯃꯥꯅ ꯎꯕꯅꯤ ꯃꯁꯤꯗꯒꯤ ꯆꯠꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯥꯡꯕꯣꯏ ꯊꯥꯡꯗꯕꯣꯏ ꯇꯧꯔꯔꯦ
ꯁꯨꯁꯤꯜꯅ ꯍꯟꯅꯗꯨꯝ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯔꯤ ꯃꯁꯤꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤ ꯆꯪꯕꯗ ꯌꯨꯝ ꯀꯩ ꯑꯇꯩ ꯂꯩꯇꯦ ꯅꯥꯀꯟ ꯅꯥꯀꯟ ꯏꯪꯈꯣꯜ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯆꯤꯜ ꯑꯁꯤꯗꯅꯤ ꯁꯝꯕꯜ ꯃꯌꯥ ꯑꯃꯗꯅꯤ ꯅꯨꯄꯤ ꯃꯥꯜꯂꯕ ꯁꯛꯇꯝ ꯑꯁꯤꯅ ꯇꯨꯡ ꯑꯣꯟꯗꯨꯅ ꯂꯦꯞꯇꯨꯅ ꯇꯞꯅ ꯇꯞꯅ ꯆꯠꯄꯒꯤ ꯃꯇꯧ ꯑꯁꯤ ꯁꯨꯁꯤꯜꯒꯤ ꯃꯤꯠꯇ ꯎꯔꯛꯂꯤꯕ ꯁꯨꯁꯤꯜ ꯃꯗꯨ ꯎꯕꯗꯗꯤ ꯃꯍꯥꯛ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯆꯞ ꯂꯦꯞꯄꯤ ꯀꯅꯥꯅꯣ ꯁꯤꯅ ꯃꯁꯤꯅ ꯀꯅꯥꯅꯣ ꯑꯁ ꯀꯩꯅꯣ ꯎꯔꯤꯁꯤꯕꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯁꯤꯕ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯒ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯃꯄꯥ ꯑꯗꯨ ꯌꯧꯔꯛꯄꯗ ꯃꯤ ꯑꯗꯨꯗꯤ ꯈꯣꯡꯊꯥꯡ ꯁꯨꯡꯊꯥꯡ ꯊꯥꯡꯉꯝꯗꯦ ꯃꯥꯅ ꯃꯄꯥ ꯑꯗꯨ ꯂꯥꯟꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯀꯅꯥꯅꯣ ꯅꯪꯕꯨ ꯑꯁꯨꯝꯅꯗꯤ ꯍꯥꯏꯔꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯗꯤ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯇꯞꯅ ꯇꯞꯅ ꯆꯪꯕ ꯍꯧꯔꯛꯄ ꯃꯇꯝꯅꯤ ꯇꯨꯡꯂꯣꯝꯗ ꯂꯩꯍꯧꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯃꯛꯏ ꯑꯩ ꯁꯨꯕꯥꯁꯤꯅꯤꯅꯦ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯗꯤ ꯆꯠꯂꯝꯕ ꯃꯍꯥꯛ ꯑꯁꯦ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯥ ꯑꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃꯅ ꯐꯥꯕꯒꯨꯝꯗꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯩꯊꯣꯡ ꯐꯠ ꯂꯩꯊꯣꯔꯛꯏ ꯌꯦꯡꯉꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯊꯥ ꯉꯥꯟꯕꯅꯤꯅ ꯁꯛꯇꯝ ꯑꯗꯨ ꯈꯔ ꯈꯔꯗꯤ ꯎꯔꯔꯤ ꯁꯨꯕꯥꯁꯤꯅꯤꯒꯤ ꯁꯛꯇꯝ ꯑꯁꯦ ꯃꯥꯅ ꯎꯔꯛꯄꯅꯤ ꯃꯁꯤ ꯎꯕꯗꯗꯤ ꯁꯨꯁꯤꯜ ꯑꯁꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯥꯅ ꯄꯥꯈꯠꯈꯤꯕ ꯀꯤꯕꯁꯦ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯆꯦꯟꯕꯁꯨ ꯉꯝꯗ꯭ꯔꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯥꯅ ꯂꯦꯞꯇꯨꯅ ꯌꯦꯡꯉꯒ ꯂꯩꯔꯔꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯤꯗꯨꯅ ꯋꯥ ꯉꯥꯡꯂꯛꯄ ꯍꯧꯔꯛꯏ ꯅꯪꯕꯨ ꯊꯧꯅꯥ ꯌꯥꯝꯅ ꯐꯕꯗꯥꯏꯅꯦ ꯑꯩꯕꯨ ꯑꯁꯤꯕ ꯊꯋꯥꯏ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯃꯤ ꯑꯁꯤꯒꯤ ꯂꯩꯐꯝꯗꯅ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯥꯡ ꯑꯁꯤ ꯇꯧꯁꯤꯜꯂꯤꯕ ꯀꯔꯤꯒꯤ ꯅꯪꯅ ꯅꯇꯤꯟ ꯁꯤꯠꯇꯨꯅ ꯅꯪꯅ ꯅꯆꯤꯟ ꯊꯤꯗꯨꯅ ꯋꯥ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯂꯦꯗꯅ ꯅꯪꯅ ꯑꯩꯒꯤ ꯃꯃꯤ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯄꯅꯤꯅ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯎꯕꯗ ꯀꯤꯔꯤꯕ ꯀꯔꯤꯒꯤ ꯑꯩꯕꯨ ꯎꯕꯗ ꯆꯦꯜꯂꯤꯕ ꯅꯪꯒꯤ ꯊꯧꯅꯥ ꯐꯕ ꯅꯇꯧꯗꯣ ꯎꯠꯊꯣꯛꯑꯣ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯔꯤꯌꯦ ꯑꯁꯨꯝꯅ ꯋꯥꯁꯦ ꯍꯥꯏꯔꯛꯄꯗꯗꯤ ꯁꯨꯁꯤꯜ ꯆꯦꯟꯕ ꯈꯣꯠꯄ ꯀꯔꯤꯃꯠꯇ ꯉꯝꯈꯤꯗ꯭ꯔꯦ ꯃꯍꯥꯛꯁꯦ ꯃꯁꯥ ꯄꯨꯝꯕ ꯅꯤꯛꯂꯒ ꯃꯥꯅ ꯍꯥꯏꯔꯛꯂꯦ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯄꯉꯥꯡꯗ ꯉꯥꯡꯈꯤꯕꯅꯤ ꯑꯗꯨꯒ ꯃꯐꯝꯗꯨꯗ ꯑꯩꯅ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯈꯤꯕ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯁꯨ ꯑꯩꯅ ꯈꯪꯗꯕꯗꯒꯤ ꯇꯧꯕꯅꯤ ꯑꯩꯕꯨ ꯈꯟꯕꯤꯌꯨ ꯑꯩꯅ ꯅꯪꯒꯤ ꯅꯀꯥꯗ ꯀꯥꯏꯈꯤꯕ ꯅꯪꯒꯤ ꯅꯀꯥꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯁꯨꯁꯤꯜ ꯑꯁꯦ ꯀꯞꯂꯛꯏ ꯁꯨꯁꯤꯜꯅ ꯉꯁꯥꯏ ꯕꯦꯅꯔꯗꯨ ꯂꯧꯕ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯃꯛꯇꯗ ꯃꯥꯅ ꯇꯧꯍꯩꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯤ ꯑꯃꯥꯡ ꯑꯁꯣꯏꯅꯆꯤꯡꯕ ꯊꯕꯛꯁꯨ ꯈꯔ ꯇꯧꯔꯨꯕꯅꯤ ꯃꯇꯤꯟꯕꯨ ꯁꯤꯠꯄꯅꯦ ꯑꯗꯨꯒ ꯃꯆꯤꯟ ꯊꯤꯗꯨꯅ ꯋꯥ ꯈꯔ ꯉꯥꯡꯂꯨꯕꯁꯨ ꯃꯥꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯃꯤꯗꯨ ꯄꯨꯈ꯭ꯔꯕꯅꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯊꯧꯅꯥ ꯐꯨꯗꯣꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯊꯋꯥꯏ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯂꯦꯞꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯔꯦ ꯁꯨꯁꯤꯜ ꯑꯀꯤꯕ ꯀꯌꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯕ ꯉꯝꯗꯅ ꯃꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯆꯠꯁꯤꯟꯖꯔꯒ ꯃꯍꯥꯛꯁꯦ ꯑꯗꯨꯃꯛ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯅ ꯃꯍꯥꯛ ꯋꯥꯟꯊꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯃꯥꯒꯤ ꯋꯥꯍꯩ ꯀꯌꯥ ꯑꯁꯤꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯍꯥꯏꯒꯠꯈꯤꯗꯨꯅ ꯑꯁꯨꯝꯅ ꯋꯥꯟꯊꯈꯤꯕꯅꯤ ꯃꯥꯕꯨ ꯊꯦꯡꯅꯔꯤꯕꯁꯤꯅ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕꯅꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯊꯦꯡꯅꯕꯗꯗꯤ ꯃꯍꯥꯛꯁꯦ ꯑꯉꯥꯎ ꯑꯐꯩꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯑꯗꯨꯃꯛ ꯇꯧꯔꯛ ꯂꯩꯔꯝꯂꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯈꯪꯗꯕꯅꯤ나 마부 ꯌꯨꯝꯗ ꯄꯨꯁꯤꯜꯂꯛꯏ ꯄꯨꯁꯤꯜꯂꯛꯄ ꯃꯇꯝꯗ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯉꯥꯡꯕ ꯃꯥꯒ ꯊꯣꯛꯄ ꯃꯑꯣꯡ ꯑꯃꯗ ꯇꯧꯕꯁꯦ ꯑꯗꯨꯃꯛ ꯇꯧꯔꯛꯄꯅꯤ ꯃꯃꯥꯟꯅꯕꯁꯤꯡ ꯂꯣꯏꯅ ꯄꯥꯎ ꯇꯥꯔꯔꯦ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯁꯨ ꯄꯥꯎꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤꯒꯨꯝꯕꯗ ꯁꯨꯁꯤꯜꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯜꯂꯔꯤ ꯁꯣꯕꯥꯁꯤꯅꯤꯅ ꯑꯩꯕꯨ ꯀꯧꯔꯦ ꯑꯩꯕꯨ ꯉꯥꯏꯔꯔꯦ ꯑꯩ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄ ꯃꯥꯕꯨ ꯐꯥꯅꯕ ꯉꯝꯗꯕꯁꯦ ꯑꯗꯨꯃꯛ ꯇꯧꯔꯛꯏ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯄꯥꯈꯠꯅꯩ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯨꯁꯤꯜꯒꯤ ꯃꯃꯥꯟꯅꯕ ꯕꯤꯔꯦꯟꯗꯁꯨ ꯅꯈꯣꯏꯕꯨ ꯀꯗꯥꯏ ꯆꯪꯉꯨꯕ꯭ꯔꯥ ꯍꯪꯉꯤ ꯕꯤꯔꯦꯜꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯦ ꯃꯈꯣꯏ ꯂꯨꯍꯣꯡꯐꯝ ꯅꯠꯇꯅ ꯑꯇꯩꯗ ꯆꯠꯇꯦ ꯀꯩꯁꯨꯝ ꯇꯧꯗꯦ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯔꯤ ꯆꯥꯔꯨꯕꯅꯣ ꯍꯪꯉꯤ ꯊꯣꯏꯅ ꯍꯦꯟꯅ ꯀꯔꯤꯃꯠꯇ ꯆꯥꯗꯦ ꯍꯥꯏ ꯑꯗꯨꯕꯨ ꯁꯨꯁꯤꯜ ꯃꯇꯝ ꯈꯔꯁꯤ ꯑꯉꯥꯎꯕꯒꯤ ꯃꯇꯧꯗ ꯎꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯗꯣꯛꯇꯔꯗ ꯍꯥꯟꯅ ꯄꯨꯔꯒ ꯌꯦꯡꯉꯤ ꯗꯣꯛꯇꯔꯗ ꯄꯨꯔ ꯐꯥꯎꯕꯗ ꯂꯥꯌꯦꯡꯕꯗ ꯉꯝꯗ꯭ꯔꯦ ꯀꯣꯟꯅꯊꯪꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯐꯖꯅ ꯌꯦꯡꯉ ꯃꯇꯝꯗꯁꯨ ꯑꯍꯥꯟꯕꯗꯗꯤ ꯃꯥꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤꯕ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯣꯝꯁꯤꯜꯂꯒ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯦ ꯊꯣꯛꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯑꯗꯨꯃꯛ ꯃꯥꯕꯨ ꯄꯨꯔꯒ ꯆꯠꯀꯅꯤ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯕꯁꯤꯅ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯔꯦꯞꯄ ꯋꯥꯁꯛ ꯑꯣꯏꯈꯤꯔꯝꯃꯤ ꯀꯣꯟꯅꯊꯪꯗ ꯑꯃꯥꯏꯕꯁꯤꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯁꯨꯁꯤꯜꯒꯤ ꯃꯁꯥꯗ ꯌꯦꯠꯂꯤꯕ ꯁꯦꯟꯅꯔꯤꯕ ꯁꯣꯕꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨꯗꯤ ꯇꯥꯟꯊꯣꯛꯄꯗꯤ ꯉꯝꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯌꯥꯝꯅ ꯆꯪꯅ
ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯉꯥꯎꯔꯝꯂꯕ ꯁꯨꯁꯤꯜ ꯐꯍꯟꯕꯨꯗꯤ ꯐꯍꯟꯈꯤ ꯑꯗꯨꯕꯨ ꯐꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯁꯦ ꯀꯔꯤꯒꯨꯝꯕꯗ ꯃꯥꯒꯤ ꯃꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝꯕꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯥꯎꯈꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯉꯥꯎꯖꯔꯝꯕ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯔꯝꯗ ꯊꯣꯏꯗꯣꯛꯅ ꯍꯦꯟꯅ ꯊꯧꯋꯥ ꯁꯥꯗꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯂꯩꯇꯕ ꯉꯥꯎꯕ ꯊꯛꯄꯅ ꯍꯦꯟꯅ ꯄꯥꯝꯖꯔꯝꯕ ꯁꯨꯁꯤꯜ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯈꯨꯊꯤ ꯑꯗꯨ ꯐꯪꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯂꯥꯏ ꯌꯥꯝꯅ ꯈꯨꯔꯨꯝꯖꯈꯤ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯁꯤꯅ ꯆꯪꯕ ꯌꯥꯏ ꯃꯁꯤꯅ ꯆꯪꯕ ꯌꯥꯗꯦ ꯃꯁꯤꯗ ꯅꯦꯠꯂꯨꯔꯒꯅ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯈꯥꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ ꯀꯔꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯑꯐꯕ ꯐꯠꯇꯕ ꯇꯧꯍꯩꯕ ꯇꯧꯍꯩꯗꯕ ꯀꯔꯤꯃꯠꯇ ꯋꯥꯈꯜ ꯈꯟꯊꯗꯅ ꯁꯨꯁꯤꯜꯅ ꯕꯦꯅꯔꯗꯨ ꯄꯨꯔꯒ ꯂꯥꯛꯈꯤꯕ ꯃꯥꯅ ꯂꯧꯕ ꯆꯠꯄ ꯃꯇꯝꯗꯁꯨ ꯃꯐꯝꯗꯨꯗ ꯑꯃꯥꯡ ꯑꯁꯦ ꯇꯧꯁꯤꯟꯈꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯗꯤ ꯁꯨꯕꯥꯁꯤꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯉꯣꯟꯗ ꯌꯦꯠꯇꯨꯅ ꯃꯇꯝ ꯈꯔꯁꯦ ꯃꯥꯕꯨ ꯋꯥꯍꯟꯕꯇ ꯅꯠꯇꯅ ꯁꯤꯅꯤꯡꯁꯤꯠꯇꯒꯤ ꯁꯨꯁꯤꯜ ꯍꯤꯡꯗꯤ ꯍꯤꯡꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯔꯦ ꯍꯥꯏꯔꯤꯕꯇꯅꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯁꯤꯜ ꯃꯥꯒꯤ ꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ ꯀꯔꯤꯒꯨꯝꯕꯗ ꯑꯍꯤꯡ ꯊꯦꯡꯅ ꯊꯦꯡꯅ ꯈꯣꯟꯖꯦꯜ ꯑꯃꯅ ꯃꯥꯕꯨ ꯀꯧꯔꯛꯄ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯇꯧꯕ ꯏꯁꯩ ꯁꯛꯇꯨꯅ ꯃꯥꯕꯨ ꯊꯣꯛꯂꯛꯑꯣ ꯂꯥꯎ ꯀꯧꯕꯁꯤꯅ ꯁꯨꯁꯤꯜ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯊꯦꯡꯅ ꯇꯨꯝꯕ ꯌꯥꯗꯕꯗꯤ ꯍꯦꯛ ꯍꯦꯛ ꯊꯣꯛꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯥꯏꯕꯅꯁꯨ ꯐꯅ ꯀꯟꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯁꯤꯕꯨꯗꯤ ꯄꯥꯏꯍꯦꯛ ꯀꯣꯛꯍꯟꯕꯗꯤ ꯉꯝꯗꯅ ꯁꯨꯁꯤꯜ ꯉꯁꯤꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯥꯁꯤ ꯊꯥꯅꯧ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯇꯧꯔꯒ ꯂꯦꯟꯈꯤ ꯃꯥꯅ ꯆꯪꯖꯔꯨꯕ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯆꯨꯝꯅ ꯇꯧꯈꯤꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯅꯆꯣꯟꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯔꯛꯄꯁꯤꯡꯁꯨ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯍꯌꯦꯡꯗꯒꯤꯗꯤ ꯋꯥꯔꯤ ꯁꯦꯔꯤꯁ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯄꯥꯖꯔꯛꯑꯒꯅꯤ ꯋꯥꯔꯤ ꯁꯦꯔꯤꯁ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯉꯥꯏꯕꯤꯌꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯗꯥꯟ ꯈꯨꯃꯟꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ